Marup mayam ngasi amuk Keipha entertainment mayamgi damak nungaigani khanjaduna movie mamuk puduna laksari movie asi hanakta nongna 2026 ta release tawkiba horror da base tawduna puthokiba Satan da Dark hariba movie duni mayamgi ngahak toirabasu awa pothana bagi damakta movie asi bu pujaragibani mamangda aina comedy horror ama mayamgi damak pujarakibani film de sumak yabani adubu mayamna kiba wali haibaduda mihun sudabi film amamu puduna laksabani aduna subscribe tawbidriba isri naw singna channel asida nongna changbirakpa taragadi subscribe amamtang tawsinbiduna bell button su namsinbiramu YouTube tawjariba akhoi thauna halanbiganu mayamgi support na seba phangma ngamjaribani aigi ariba amadi nongna changbirakli bisi naw singbudi haininga litana thagatpa phongdokjari channel asibu sumak support tawibagi damakta movie sina phangkiba rating singdi IMDb da 5.1 gi star rating phangli rating da nate movie da focus tawbiu Google user na 88% like piriba movie amani movie asigi director amadi writer Ramlingam main lead khara palabada Marcelin gi saktam da Mona Bedre Sagar gi saktam da John Mother Shila gi saktam da Sijarabi Victoria gi saktam da Sandini Tamilrasan Alisa gi saktam da Arya masina taba character kaya amasu movie asidi yawi asuki matik yamkhibana loinamakki panjadre aina wari asi pathok sarakpa matamda soi khilan kiba chitha nan thauba yawrabasu ngakpiu haibu wafam thamjari fare adudi ma'am movie room na mayon sin minarsi Satan gi movie na horakpada animation da wari khara liduna aikhoi da khangali 1600 ki matam amada England dagi East India Company ama India da laki especially South lomda adubu South ki nature gi oiba long LIC marang kaina phangba amadi lalonitik tawda kana ba kaya mo oiki matang sida foreigner kanglu bamasu makhoi Christianity bu sandokpa horakhi aduka muksu 1880 gi matamda kanglu bamasu Tamil Nadu romda changlakhi makhoi bu lusingli basina Fernandez kowi makhoi su moi culture adubu sandokna bagi dambak village khara khangatki mafam adu larik lesugi mangal phangdaba raja singna yamani mahak na miyoi sing aduga tongan ritual haibadi lining khara gi oiba religion khara sandokna bo honari thawai gi oiba black magic kaya ama isorgi mohutta madu oina ningna bagi damakta adubu makhoina tawriba singasi miyam asinadi karisu thajaba leramde Fernandez ki mathangda Armilius kauba misakama yawi makhoi ani na mayam asibu thaja nabagi damak plan ama khak tawki Fernandez ki yamna maru oiba larik ama lei larik asigi mamingna Magnesius kowi larik adugi matengna sikraba mi phawba hingathat mangami hairi aduna makhoi ani na tawduna miyam asida hairi miyoiba mana siraba matungda amuk hinganba yai haibadu unabagi miyam ama kauduna yenghalaga thamli makhoi na purakliba ritual gi oiba black magic ki isora sibu thajana ningnabagi damak Fernandez masamak sijaraga Armilius na larik adubu paduna hinganna batawri Diliba mayam asigi manungda Victoria kaubi sei tara tarukta suribi angang masu yenglaga yauri adubu mahati makhoina tawriba ritual asi karisu thajaba leite adubu khungang kaya amagi miyoi singnadi Armilius ki ritual asida follow tawba hokhi haibadi thajaba kaya ama phawki haibani isorgi mohutta Satan oina ningnabagi damak sahi kaya ama haukraba matungda India dagi East India Company Armilius ki kangbu amadi atopa changlakhiba British kaya amasu India si ningtama phangladuna loinamak tanthokhi adubu Armilius khoina toromba ritual adudi hawjik phawbada Astinapuram amadi chinganaknana leiba khunsingdi anumak ningduna leihokhi ritual asi medicine amani haiduna makhoi mayamna launai aduna Satan asida miyoibagi balina singba kaya amasu katuna latpa hui makhoi di masana tawriba ritual asi Satan amagi thawongni haiba karisu yaninglamde masida sinasi kattawkhiduna 1973 gi matamda uhalai Astinapuram hairiba khungang asida amugu halaktuna background da wahi khara amuk phongdorakli khungang asida leriba miyoi sing asi asengba haibadu karino phattabana karino khangdana makhoi gi wakhalon da leriba wakhalona sakatuna ritual tawduna ningnareba Satan gi matangda amadi maramda lakadoriba hawalagi bangang singdasu takpi tambiduna hawjik su chatnaraga hingli aduga khungang asigi yum amada uhalai nupi asigi maming asi Marcelin kawi macha nupi asigi mamingna Alisa kawi Marcelin na hairi aikhoi gi khunna sida potha kauba misaga malerami maha khunna sida karisu khantha batawduna phattaba thabak tawba aphaba wakhalon chendaba amadi haibe indaba angang singbu phu chaiduna thamba misaga mani asigumba kaya oiba taragasu aikhoi gi khunna sida aphattaba misakti kaya ama leiri aduga atopa khunna madagi atopa misaka mana lam henduna phattaba thabak tawragasu aikhoi da oina onsilaga phaduna thamgadoribani asigumba kaya si leibana atopa khungi miyoi kaya ama aikhoi gi khunna sida lakpa leitabani aikhoi ga wari sanaba phawba kijaba kaya ama phawbani asum na ngang asibu lam hendana ba haiduna Marcelina pauta kaya ama piraga leiri tanja sida manungda ka amadagi thongkana kana thinbagi makhol ama tarai Marcelina amadi Alisa asi akiba maithong amada manunglomda jenglei
manungdagi kappa amadi nahebagi makoltana ka sinille thong kaya amasu thinba horai masida torogli basi Marcelin gi mamani Marcelin tapna mama asida chana bani haiduna chana ba khara purga changlai manung asidagi naheba amadi kappagi makol dawna tawba kaya amasu tari Marcelin thongdi hangdokpa leitana pot pinabagi damak mapa ama leribaduda hangdoklaba matungda chana basibu pirai manung asidagi osilakpadagi mangonda amadi chana basida chongle Marcelin mapana yamna thuna thoroktuna mabok asi chak yamna lame masidang piruraga lau aduga aiga muk punna chaminasi mahakna ibu asawba leibana aina piba matamda chaw haiba yadre nangi bubok asi nangbu yamna khanjabani nangna piba taragadi mahak soidana chagani Alisana mama bobok asi mapanda sungthok thorokribasi kari marangwino mahak kaidoba yawrabage Marcelinna bobok asi masangamnabani skin gi laina leibana mapan thokpa kari su yade mahaki laina asi atopa miyoi launagani haiduna mapanda thoktribani aduna makha kari su tadana khallaga muk leiranu changlo yam thuna pinaba tawro Alisa manung asida tapna changsilaktuna ahoba duda maso muk pisili masida sina sikat tawkhiduna 1989 gi matamda uhalai matam asida Marcelin gi family si amugu halai Alisa si sawraga leirambagi saktamda mahak hauzik class 12 tamle magi manaw nupi amasu leire mamingna Irene kawi mahak marun kari suthokte Alisa school chatringai sida mama ta haidai ima aigi wakhalasi amunga muk sarangnaba kaya ama phawali nang kari su tawdaba natra Marcelinna pudaka sida kari tawba mu yawrobage ai kari su tawde ka hena khanma tawganu school chatnaba tawro asumna Marcelin gi haksang asi sokchenbagi matagum Alisana su phongdokli aduga makhoi ani school chatnabagi damakta mapana thokre Marcelin masa ani sibu nungsina yenglaga bai tawraga lehori asomdana sagar kauba misakama amugu halagli school chatnabagi damakta mapana thorokli mahakasi Alisagi classmate ni matam bumbada Alisabu nungsijaba ngaujaba yamna pamjaba misakamani adubu mahak Alisada purpose tawnabagi thaunadi karisu leite Alisa su matam ayambada class asida kanasu onsinaba leite wari watai su karisu sanaba leite haibadi lonely oiba misakamani Sagar gi marup moli kaubasin hairagli Sagar ngasi madarna akhoi gi class 12 ki exam asi kusilaktre aduna akhoi school asesu karaglaroi study tawnabagi damak holiday thakragani makoina tamlibi school asigi maming asi SD Francisco wi Hastinapuramda asumak leibani makoigi tinaba sida nupi amasu yauri mahaki maming asi Monaco wi mana hairai nahak hujik hathu mabu purpose karisu tawganu lesu hana phajana tamkhisanu Mamana bamana Sagar nang Alisabu purpose karisu tawganu magi family ki background yenglaga aina hairibasini mahak karisu nangini haibada matik saba misakama haibadu karisu oiroi nangna serious oiragadi karisu kaide adubu nang amutang ni khankho Alisagi manamda mi atopa singna kaya ama haiba taragasu mahak karisu sangde aseng manungsibo oibana muli da hairi ai magi damaktadi karigumba kharadi soidana tawgani ai thamoi asina mayek sengna hairi mulina kaidawba yawrbagi nangbu makhoi ani si hauzik class tagi punishment piduna mapanda leribani Sagarna angang oiringai dagi mabu asumag yenglaga lagnabani ai khangi mahak karamna hinglakhibano haiba adumasu khangi mana filter ongadaba asi karino haiba mahak asumak naito moina lerakpani mi kya pulaktabani asumna makhoi break ki matam oiraduna mayam asi sanaraga muk leiri nakanda leriba church asigi mathaktasu maku kayama paiduna leiribasi amugu halai church manung asida prayer tawduna leibagi saktam su halai asomdana Marcelin mapana thoroktuna magi mathakta leriba maku singasibu yenglaga chatpa horai asomda amuk Sagar khoina sanariba sibu Elisana yengduna leramlaba matungda hagolaga chatkhiba sibu Sagarni yenglaga lehori church manung asida father sina hairi mahaki mingasi Xavier kawi aikhoi ngasi phawbada function chamehna tawduna lakle hojik phawbada karisu pamdaba thaba karisu thokpalite maningdagi Marcelinna father haiduna kawrai father sina yamna thuna changsilaklaga aduda lepu makhata na karisu changsilakanu mafam asi asengbai sorgi mafam amani nakhoi gumbagidi mafam asida changjafam karisu leite mapana tho yam thuna Marcelin akiba sakta mamaga loina na harai aina manung asida changlakpa karisu yade haiba aina changlakpa taragadi karigumba amangata thokadaba leibra madara sinasu mabu thokinaba kayama hairi Marcelin gi mawung mataw asida aikhoida gyan khara su asumakta halli mahaki kokasi chaklibra natraga karigumba thawai ma changbagi mongda adu bai khoisu gyan pura oinadi tahanba karisu leite Marcelin mother ai nanga wari sanagadaba kayama leiri hawjiki oinadi ai father go oina wari sanaba laglibani punuma gasibu ngakpi haiba isor mana aibudi karigi damakta ngakpi bangamloi aina tawjakhiba pap singa dubu ngakpi nabagi damak haijaba laglibani Father, aina hairaba matamda nakhoisu aina pamli basi karino haiba khangba ngamgadoribani matam pumada aibu aranba miyangda asumag yangbiri basi karigino magi wahi sina takpadi ngasi ngarangda khangnarakba karisu nate Xavier su Marcelin lakpa matamda athingba kaya ama thamli mahakpu mafam asida changlakpa karisu pamde
manungda kari leibano haibadu amuk yengsi Mother sida amuk onsilaga hairei aisu khangi mahak phattaba saitan amana olakpagumani mahakna haribasi kanano haibadi amuksu karisu khangan beleite adubu mother aigi chadi asengba isorgi adubu nangna asengba chumba isorgi gunchenba mi ema oinaba haiduna singlaga challi madu punamakadu ai khangloi khanbra masina amuk magi machanupi alisabuni Hojik Paugidi, Filaming Libekoida, Kokrang Holaga, Adumak Chatkani, Aduna Sin Kuding, Mamutana Yangbu, Ainasu, Gyantana Honazarake, Asomdana, Sanabasida, Nupa Amada, Kuna Tenglamadagi, Nupa Asi, Anaba Pauduna, Yanglaga lady, Asomdanamuk, Adubu Padar, Aina Mafamasida Lagibasi, Punamakadubu, Nakpi Navagidamak, Hajabalagibani, Asinataba, Mamang Daina, Sarskayama Salure, Ai Sorga, Wari Sanazarai. Asida lariba isora sigi multi asina kok non tharaga lariba si non khalakri phawba yenglakri phawba ai karisu mafam asida ki chaploi father asina karino marcelin nang ne sorda yenglaga haibado aingol da yenglaga hayu marcelin ngaikho father ma soidana ai wari sanarakani ngaihakta ngayu asumna haiduna isorda sumak yenglaga lairi asomdana ngasagi nupa aduna tawduna sagar gi timasiga phunna bahrakle asomdana marcelin minute amata ngaibiu aina hariba si thajau isora sina soidana aingonda mai onsilaga yenglakani haiduna Mother Sisu, Laitokuna, Kina, Magi Momata Wasida, Laribi Sorgi, Multi City Yanglay, Masidangli Badi, Isorging Agasi, Non Taragalam Koktam Tamna, Lekaltuna Yanglay, Masi Ubra Marcelin, Akiba Minoka Magaluna, Minna Sangdokuna, Amuksu Yanglay, Mother City, Tauribasi Ubada, Asuma Wantakre, Masigi Matuna Marcelin, Padara Sida, Magi Oiba, Wahikayama, Kanasu Yaudana, Haidaga Lady. Marcelina, father, Aigi Hanba Pap, Aigi Kokasigi Manunda, Kanagu Mamana, Tatana Wahikayama, Asum Haidaga Lady, Man Haiba Kudimak, Aina Loina Tabangami, Man Haiba Dumak, Aina Loina Tawani, Aran Matabakama, Oiba Taragasu, Man Engolda, Wahikayama Hai, Adupunamagadu, I Shem Saduna, Taunabagi Damak Lady, Aina Mafamasida, Laksari Basisu, Man Haibagi Matungina, Laksari Bani. Jebiana, Nangi Pap Kodimak, Isonanga Pidabani, Nahak Hojikti, Priore, Nang Haiba Kodimak, Hojiti Loina Fanglabani, Nang Chat Kibayaragani. Marcelina, Amutangai Biko, Aina Haiba, Kudimak Singasi, Hojik Pogi, Karisuta Ubalatri, Victoriana Harabadumak, Ai Taunaba Sem Sare, Adu Singadu, Taudringa Matamasidani, Hana Punamakadugi, Holgi Damakta, Nakpina Bahaiba Lagibasi, Angolda Mutandi, Yang Bida Upadar, Adubu Padarasi, Nasaidaki Haina Ribasingasi, Mangolda Karisu Silaga, Yang Manate, Adubu Marcelina, Amutang Mangolda, Unsilaga Yang Lagnaba, Asumak Haidi. Amuk sukap tu nahare, Karigino Padarna, Aigi Maitong Asibu, Yang Bidibase, Aibu Mutangdi, Yang Biu Father. Asum Haiman Lakpadagi, Father Sina Latoga, Yanglakamatamda, Marcelin Gikuta, Satan Yoba, Mayakara, Ikengalina, Haglagali Basi, Mana Sure, Symbolasi, Ibil Yoba, Mayakamani, Hojik Manatori Basi, Sarsta Latuna, Magi Papu, Kopina Bani Haidi, Papti Hana, Karisuta Obalete, Adubu, Matung the Mana, Pap Torokadaba, Adubu Mangjona, Haja Balagibani. Mana Haibagi Matungina, Victoriana Mahaku Tarakbani, Mana Haibagi Matungina, Mana Tabaksingadu, Pangtokani Haidi. Victoria Haibasi, movie Sigi Horopada, Armiliasna, Fernandez Pu, Hinganama Taubama Tamaduda, Yangliba Mayamaduki Marakta, Angama Yauki Baduni, Hojik Pogidi, Victoria Maramda, Akoida Karisu, Kangan Balakibani, Makata Mayam Puna, Amuyang Minasi, Kari Kamdor Pakahabadu, Masida Sinasika Tokiduna, Sagar, Alisagi Damakta, Give Piri, Christmas Kiwena, Aduga Alisa, Mile Tabatanza Yangduna, Give Basibu, Magi Bekta Hapsili, Aduga Mapana Torokasida, Mona Haidibi, Mamana Besisu, Amuktanare. Alisana Hairi, Hadanagi, Hiramama Natraga, Amatoduna, Sagar Namabu Sumak, Tiamlaglakmani, Aduna, Handaki Asina, Karam Madramano Hangli, Monana, Pare, Nangia Pamba Dukak, Angonda Hirau, Nahak Mabu Nusibra, Nusidabra Habdu, Nanga Pam the Boy Regadi, Mongol Day, Wari Kudimakloina Sage, Matung Manauda, Nangi Natunda, Amukani Naloi, Alisa, Akoi Basibu, Mi Libra Haiduna, Koini Yanglay, Tanja Sida, Matakaki Sagarna, Hussein Makonglay. Alisa, Sagar Budi Nusi, Adubu Magi family Kanbada, Nusi Badudi, Karisu Pongdopangamde, Asuma Sagar Sukangle, Alisana Mabu, Nusi Habasi, Sagarna Sagatuna, Romantic Songamasu, Amuktauri, Clasulo Eduna, Alisa si, Mapana Torpaki Matamasida, Madanasi Tengaduna, Amuhare, Nangi Madu, Sarsta Lagami, Angakpa, Wafong Kayamasu, Pongdoklami, Mahakanaga, Karisu Manadre, Karigumamataure, Padargasu, Lonely Oina, Wari Kayama Sanakibani. Adugi Matunda Father si, Masada Anaba, Akan Pebersu, Tauragalere, Nangi Tungi, Picture Kanbada, Aki Bakia Paure, Nangi Madubu Fazana, Yangselu Alisa, Nangusu, Sexina Layu, Masidagi Alisa, Mananupi Idinbu, Puraga, Yam Tuna Halagli, Makoina Lakbasida, Mama Sisu, Yum the Changlakpadagi, Lamkang Tenari, Alisana, Imanang, Karai Chalubano, Marcelina, Karisu Chateda, Nakoya Nibuhalakba, Ainga Regalibani. Alisana, Aida Nuti Haikrabanatra, Imanang, Mapana Tokuna, Akoi Bulobulakanu, Asumna Sumak, Tauri Basikarigino,
ayuki matamdani nahak karisu taude numidang wairam tarakpaka nasada ahongwa sumak lagibasi karigino ai akiba ma phawre wahai asida Marcelin ngasaidagi normal leremlaga sense amada minna sangdoktuna akiba maithong amada wakan nganganu akoibada miyoi kya amana aikhoibu yenglaga leiri wahai asida Lisa mamagi mong mataw asida akiba muksu phawrei Marcelin amuksu tapna hairei makhoi naibu ngawre haiduna launa bahawre amuksu sense amada makhoi punamak adu hatuna makhoi gi khudadu kakhatuna maya sing loina thudektuna sense amada muk madu sing adu karisu tawba pamde aigi nungsi jaraba isa ani sulei asiguma sing asibu ai karamna tawgodoribano Alisa kina phare seima Marcelin ngaikho ai semangalge mayumna sangom lawba chalubani adubu mahakti yumda lehaude ai amukta check torkhige Alisa na ai wena chalaga yenglage nakhoi yumda leramu asumna Alisa thuna chatba horakle mahakna chatkiba sibu Marcelin yamna thuna lau aduga kanagasu wari sanaganuko asumna nophet tawraga amuksu mana thage yauna thabagi matagum akiba saglon namada yenglaga leiri Alisa yamna thuna lakpana semgi yumsu yausilaktuna yengma matamda kanasu leibu ude kauduna yengmadasu pakhum karisu pirakte mahak thongnau amada yengma matamda I khara tairaga leirambadu ure masi ubada mahakti kibana loire aduga thong asidagi khusa amakaktuna yalaga leiribadu amuksu ure masidagi mahak yamna thuna amuk chenduna yum yorokle kar changlakpa matamda Irene kachin amada kaptuna leiba muk thengnare Alisa sign tawduna kari tawba yawrage hangli asida nakannagi akiba makhol ama taraktuna Alisa tapna yengthorei kisanda amuksu yenglakpa matamda Marcelin maning onthokutuna masa siniktuna akiba saklon amada karigumba ma tawraga leiri Alisa tapna ima nangna toribasibu karino nangbu kari tawba yawrabage nangbu ubada aidi akiba kya ama phawre adubu Marcelin karisu pakhum pidana ngakna thektuna karigumba ma lenbagi mawongna tawduna sumak leiri mahakna toribasi magi khud asibu lenthalaga leiribani masi ubada Alisa mamabu khamlaga mamagi makhud asibu phi ma paiduna amuksu yesilli Marcelin amuksu gyan lakpagumna masa asibu nungsina muk yenglaga leiri Irene su thoraktuna amuksu chenna konsenbiri tawribasing asidi mahak karisu gyan tadabagi mawngni mana tawribasi Marcelin kaptuna amuk hairei karino ina tawribasi aisu gyan menamata tadre aigi sasingsu mama aibu ubada akiba phawre asuna mahak thamoi sokna makhoi sing asi lengon naraga amuksu kaminari masidagi numidangi matamoiraduna makhoi karigumba khara chanaba haiduna tawri Alisana bread asibu chagi toropada khud asibu taphai Marcelina bread toroba matungda sasi wahai asida Alisa angakpa kayama phawri hanadi amukta mama asina pre tawdabani asumna makhoi pre tawduna amuksu leiri Marcelin machinna karigumba khara su soli aduga masasi nikpa horai leiribu table asisu nikpa horakle minna laukthokuna mathakta yengkhalaga akiba khonjalda nahe bagi makhol kayama piba horai aduga amuksu sadnon tharaga lei Alisa mamagi batawasi ubada akiba kayama phawduna kappa horakle aduga Marcelin leiriba bread sing asibu namduna amukta chaba thakpa phangdabagi mawong matawda kirkir namsilaga sari asumna ngehaki matungda normal da laktuna Marcelin bu potha halaga Alisa na kaptuna hairi ima ai akiba kayama phawre karisu chatkiganu ima nang natana aikhoigi ni haibada kanasu leite aikhoigi hanagi ima adumak aikhoi hojik pami ma hairiba mayam asi Marcelin su tabagi mawongda tumna mittaki pisu sintharagli masigi nongalakpada Marcelin Irene bu school chanabagi damak losinbiri Alisa changsilaktuna ima ngasi de school chalaroige mamagi khanbada madi matha saba amadi akiba phawbana phongdoklibani Marcelin aigi damakta karisu khanganu chanupi nang school phajana chalo ai karisu yumdagi mapan thokloi nangna chingnaba leiraga mapandagi thong asibu thingjilamu adu eba taragadi nang school su gyan tana chatpa ngamlagani Alisana ima ai adu madi tawba ngamloi Marcelina nangi wakhalonda asum khalaga leiragani adu naisu isata nungaitaba phawi adu naina haribasini thong asi thingjilamu Alisana karino nangna haribado ima bo thong thinglaga thamlamba haibasi afaba nate ai karamna class santi oina leiba ngamgani Marcelin Alisa haiduna akiba saklon amada amuk tawrei ai isasi karigu mama phawbagi mawongna tawrei mapana thokhragadi aina kari tawkhibano haiba aisu karisu khangde amuksu tapna ai karisu tawde adumna tuminna yenglaga leiranu aigi wakhalsi amuk honglakani ai karisu tawde haiba khangna asuma wahang hanglaga leiganu asumna Alisa mamabu mapandagi thong asibu lolaga chatkhre asumna classu hauraduna oja asina yegliba sibu makhoi notebook ta copy tawnaba hairai mayam asisu oja asina yegliba sibu manaba yegli Alisa su yekpa horokpa sida nakongda sound kaya ama tabagi mongna tawrei maningda phamliba nupa sing asina sanariba wari sing asibu loksin bangam bagi mongda amuksu tawrakli
ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯥꯗꯅꯕ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯪꯂꯒ ꯑꯁꯨꯃꯛ ꯇꯥꯔꯤ ꯃꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯅꯣꯠꯕꯨꯛ ꯑꯃ ꯇꯥꯁꯤꯜꯂꯕ ꯃꯇꯨꯡꯗ ꯊꯣꯝꯅꯕ ꯇꯧꯔꯤꯕꯁꯤꯕꯨ ꯃꯥꯅꯁꯨ ꯏꯁꯂꯣꯗ ꯎꯕꯒꯤ ꯃꯑꯣꯡꯗ ꯂꯦꯞꯍꯜꯂꯒ ꯌꯦꯡꯂꯒ ꯂꯩꯔꯤ ꯑꯇꯩꯁꯤꯡ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯕ ꯂꯩꯇꯦ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯃꯗꯤ ꯎꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯅ ꯃꯤꯠ ꯑꯁꯤꯕꯨ ꯑꯃꯨꯛꯁꯨ ꯅꯣꯏꯔꯒ ꯌꯦꯡꯂꯤ ꯃꯁꯤꯗ ꯁꯠ ꯂꯥꯎꯅ ꯄ꯭ꯂꯦ ꯂꯥꯛꯇꯨꯅ ꯍꯥꯟꯅꯒꯨꯝ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯊꯧ ꯇꯧꯗꯨꯅ ꯑꯃꯨꯛ ꯂꯩꯅꯔꯤ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯃꯤꯠ ꯅꯥ ꯑꯁꯤ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯒ ꯑꯃꯨꯛꯁꯨ ꯌꯦꯛꯂꯤ ꯑꯁꯣꯝꯗꯅ ꯐꯦꯃꯤꯂꯤ ꯑꯃ ꯎꯍꯜꯂꯛꯏ ꯃꯃꯥ ꯑꯁꯤꯅ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕꯁꯤꯕꯨ ꯏꯁꯩ ꯃꯆꯥ ꯑꯃ ꯁꯛꯄꯤꯔꯒ ꯊꯝꯂꯤ ꯑꯗꯨꯒ ꯃꯥꯅ ꯂꯩꯊꯣꯔꯛꯄꯗ ꯑꯉꯥꯡ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯝꯕꯅꯤ ꯃꯁꯤ ꯎꯕꯗ ꯅꯨꯄꯤ ꯑꯁꯤꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ ꯀꯥꯔꯗ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯧꯗꯣꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯔꯤ ꯅꯨꯄꯥ ꯑꯁꯤꯅ ꯍꯧꯖꯤꯛꯇ ꯅꯪꯒ ꯂꯣꯏꯅꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯃꯤꯟꯅꯈꯤꯕꯗꯨ ꯑꯩꯅꯁꯨ ꯈꯪꯉꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯀꯥꯁꯤꯡ ꯑꯁꯤꯕꯨ ꯆꯪꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯦ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯁꯤꯅ ꯁꯛꯈꯤꯕ ꯏꯁꯩ ꯑꯗꯨ ꯁꯛꯂꯛꯏ ꯃꯁꯤꯗ ꯃꯈꯣꯏ ꯑꯀꯤꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯂꯥꯞꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤꯕꯁꯤ ꯎꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯥꯔꯁꯦꯂꯤꯟꯅꯤ ꯅꯨꯡꯊꯤꯜ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯁꯤꯟ ꯑꯁꯤ ꯌꯥꯎꯍꯜꯂꯛꯂꯤꯕꯁꯤ ꯃꯥꯔꯁꯦꯂꯤꯟꯒꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯀꯤ ꯃꯇꯦꯡꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯎꯍꯟꯕꯒꯤ ꯃꯑꯣꯡ ꯑꯃꯅꯤ ꯑꯁꯣꯝꯗ ꯑꯃꯨꯛ ꯎꯍꯜꯂꯛꯏ ꯑꯂꯤꯁꯥ ꯅꯣꯠꯕꯨꯛ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯌꯦꯛ ꯀꯌా ꯑꯃ ꯆꯤꯡꯗꯨꯅ ꯑꯁꯨꯃꯛ ꯌꯦꯛꯂꯤ ꯑꯃꯨꯛꯁꯨ ꯈꯪꯍꯧꯗꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯃꯌꯥꯝ ꯑꯁꯤꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯉꯥꯡꯅꯔꯤ ꯑꯣꯖꯥ ꯑꯁꯤꯅ ꯑꯂꯤꯁꯥ ꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯕꯅ ꯌꯥꯅꯤꯡꯗꯕꯗꯨ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯋꯥꯔꯅꯤꯡ ꯇꯧꯔꯤ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯌꯦꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯟꯗ ꯃꯀꯨ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯊꯣꯡꯅꯥꯎꯒꯤ ꯃꯄꯥ ꯑꯁꯤꯗ ꯂꯥꯀꯧ ꯑꯃꯨꯛꯁꯨ ꯀꯧꯔꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅꯗꯤ ꯀꯔꯤꯁꯨ ꯎꯕ ꯅꯠꯇꯦ ꯃꯥ ꯃꯊꯟꯇꯅꯤ ꯎꯔꯤꯕꯁꯤ ꯑꯂꯤꯁꯥ ꯃꯀꯨ ꯑꯁꯤꯕꯨ ꯇꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯇꯩ ꯑꯁꯤꯅꯗꯤ ꯀꯔꯤꯁꯨ ꯎꯕ ꯂꯩꯇꯕꯅ ꯑꯉꯛꯄ ꯀꯌా ꯑꯃ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯐꯥꯎꯅꯔꯤ ꯑꯃꯨꯛꯁꯨ ꯃꯈꯣꯜ ꯀꯟꯅ ꯃꯀꯨ ꯑꯁꯤꯕꯨ ꯇꯥꯟꯊꯣꯔꯛꯏ ꯂꯩꯔꯤꯕ ꯑꯣꯖꯥ ꯑꯁꯤꯅ ꯁ꯭ꯇꯥꯐꯀꯤ ꯔꯨꯝꯗ ꯆꯠꯁꯤ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯇꯨꯡꯗꯁꯨ ꯁꯥꯒꯔꯒꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯏꯟꯅꯔꯛꯇꯨꯅ ꯁ꯭ꯇꯥꯐꯀꯤ ꯔꯨꯝꯗ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯇꯥꯔꯒ ꯂꯩꯔꯤ ꯑꯣꯖꯥ ꯑꯁꯤꯅ ꯁ꯭ꯇꯥꯐ ꯃꯌꯥꯝꯗ ꯍꯥꯏꯔꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯥꯇ꯭ꯔ ꯑꯇꯩꯗ ꯗꯤꯁꯇꯔꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯦ ꯃꯍꯥꯛ ꯃꯥꯗꯔꯒꯤ ꯁꯄꯣꯔꯠ ꯌꯥꯝꯅ ꯂꯩꯕꯅ ꯑꯣꯚꯔ ꯑꯁꯨꯃꯛ ꯆꯠꯄ ꯍꯦꯟꯒꯠꯂꯛꯂꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯁꯥꯒꯔ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯗꯨꯅ ꯃꯣꯅꯤꯗ ꯄꯤꯗꯨꯅ ꯑꯂꯤꯁꯥ ꯊꯣꯔꯛꯄ ꯃꯇꯝꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯊꯝꯂꯝꯃꯤ ꯑꯂꯤꯁꯥ ꯀꯞꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯑꯁꯤꯕు ꯈꯥꯝꯗꯨꯅ ꯆꯦ ꯑꯁꯤꯕु ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯁꯥꯒꯔꯅ ꯆꯦ ꯑꯁꯤꯕु ꯄꯤꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯅꯉꯣꯟꯗ ꯄꯤꯔꯤꯕꯅꯤ ꯃꯁꯤ ꯃꯈꯣꯏꯒꯤ ꯂꯦꯟꯂꯥꯏꯟꯒꯤ ꯅꯝꯕꯔ ꯑꯃꯈꯛꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯑꯆꯧꯕ ꯑꯦꯗꯚꯣꯀꯦꯠ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯈꯪꯅ ꯆꯥꯟꯅꯕ ꯁꯥꯏꯀꯦꯇ꯭रिꯛ ꯗꯣꯛꯇꯔ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏ ꯑꯂꯤꯁꯥ ꯑꯁꯤ ꯁꯥꯏꯀꯦꯇ꯭रिꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯈꯟꯗꯨꯅ ꯁꯥꯒꯔꯅ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯤ ꯑꯂꯤꯁꯥ ꯍꯧꯖꯤꯛꯇꯤ ꯅꯣꯔꯃꯦꯜ ꯇꯥꯕꯗꯧꯅ ꯑꯃꯨꯛꯁꯨ ꯎꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯥꯅ ꯀ꯭ꯂꯥꯁꯇ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯕꯗꯤ ꯀꯔꯤꯁꯨ ꯈꯪꯍꯟꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯗꯤ ꯀꯥ ꯃꯅꯨꯡꯗ ꯁꯣ ꯂꯣꯜꯂꯒ ꯊꯝꯂꯝꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯑꯉꯥꯡ ꯑꯃ ꯐꯥꯈꯤꯕꯗꯨꯒꯤ ꯃꯉꯣꯟꯗ ꯁꯥꯇꯥꯟꯅꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯈꯤꯕꯒꯤ ꯃꯑꯣꯡꯗꯤ ꯑꯃꯨꯛꯁꯨ ꯃꯥꯜꯍꯜꯂꯤ ꯑꯗꯨꯕꯨ ꯑꯂꯤꯁꯥ ꯃꯣꯅꯤ ꯑꯃꯗꯤ ꯁꯥꯒꯔꯅ ꯃꯍꯥꯛꯄꯨ ꯑꯉꯥꯎꯕꯤꯅꯤ ꯈꯜꯂꯛꯄ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯂꯤꯁꯥ ꯑꯃꯗꯤ ꯑꯥꯏꯔꯤꯟ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯌꯣꯝꯁꯤꯜꯂꯒ ꯂꯩꯕ ꯊꯦꯡꯅꯕꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯑꯉꯥꯡ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯕ ꯊꯦꯡꯅꯔꯦ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯑꯂꯤꯁꯥ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯁꯤꯗꯒꯤ ꯑꯂꯤꯁꯥ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯆꯦꯜꯂꯛꯂꯦ ꯌꯨꯝꯁꯨ ꯌꯧꯔꯛꯇꯨꯅ ꯊꯣꯡ ꯑꯁꯤꯕꯨ ꯁꯣ ꯍꯥꯡꯗꯣꯛꯇꯨꯅ ꯏꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯅꯨꯡꯗꯒꯤꯁꯨ ꯊꯣꯡ ꯑꯁꯤꯕꯨ ꯅꯝꯁꯤꯜꯂꯒ ꯁꯠ ꯂꯥꯎꯅ ꯑꯃꯨꯛ ꯊꯤꯡꯖꯤꯜꯂꯛꯏ ꯃꯁꯤꯗ ꯃꯍꯥꯛ ꯑꯀꯤꯕ ꯑꯃꯨꯛꯁꯨ ꯐꯥꯎꯔꯤ ꯑꯗꯨꯒ ꯇꯞꯅ ꯊꯣꯡ ꯑꯁꯤꯕꯨ ꯃꯥꯔꯁꯦꯂꯤꯟꯅ ꯍꯥꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯂꯤꯁꯥꯅ ꯃꯃꯥ ꯅꯪ ꯃꯄꯥꯟꯗ ꯊꯣꯛꯂꯨꯕ꯭ꯔꯥ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯎ ꯃꯥꯔꯁꯦꯂꯤꯟꯅ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯃꯄꯥꯟꯗ ꯀꯔꯤꯁꯨ ꯊꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯑꯩꯁꯨ ꯃꯄꯥꯟꯗ ꯀꯔꯤꯁꯨ ꯊꯣꯛꯇꯦ ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯏꯟꯁꯥꯡ ꯑꯃꯁꯨ ꯊꯣꯡꯂꯤꯕꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯥꯏꯔꯤꯟꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯗꯨꯅ ꯑꯃꯨꯛꯁꯨ ꯆꯨꯞꯄꯤꯔꯤ ꯑꯗꯨꯕꯨ ꯑꯂꯤꯁꯥꯗꯤ ꯃꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯆꯤꯡꯅꯕ ꯑꯁꯨꯃꯛ ꯐꯥꯎꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯇꯥꯔꯗꯨꯅ ꯃꯈꯣꯏꯁꯤꯡ ꯐꯝꯗꯨꯅ ꯆꯥꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤ ꯃꯥꯔꯁꯦꯂꯤꯟ ꯑꯂꯤꯁꯥꯗ ꯌꯦꯡꯗꯨꯅ ꯄ꯭ꯔꯦ ꯇꯧꯔꯕ ꯃꯇꯨꯡꯗ ꯆꯥꯁꯤ ꯉꯁꯤꯒꯤ ꯄ꯭ꯔꯦ ꯑꯁꯤꯗꯤ ꯅꯪꯅ ꯂꯤꯠ ꯇꯧꯔꯣ ꯑꯁꯨꯝꯅ ꯑꯀꯤꯕ ꯁꯛꯂꯣꯟ ꯑꯃꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ ꯑꯂꯤꯁꯥ ꯃꯃꯥ ꯑꯁꯤꯕꯨ ꯀꯤꯅ ꯌꯦꯡꯂꯒ ꯄ꯭ꯔꯦ ꯇꯧꯕ ꯍꯧꯔꯛꯏ ꯇꯟꯖꯥ ꯑꯁꯤꯗ ꯌꯨꯝꯒꯤ ꯃꯩ ꯑꯁꯤꯁꯨ ꯁꯠ ꯃꯨꯠꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯑꯂꯤꯁꯥ ꯑꯀꯤꯕ ꯀꯌꯥ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯃꯃꯥ ꯑꯁꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯇꯟꯖꯥ ꯑꯁꯤꯗ ꯃꯅꯨꯡꯂꯣꯝꯗꯒꯤ ꯊꯣꯡ ꯀꯟꯅ ꯊꯤꯟꯕꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯕ ꯍꯧꯔꯛꯂꯦ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯕꯣꯛꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯁꯛ ꯀꯔꯤꯁꯨ ꯎꯍꯟꯕ ꯂꯩꯇꯦ ꯃꯥꯗ ꯅꯠꯇꯅ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯥꯔꯁꯦꯂꯤꯟꯅ ꯑꯂꯤꯁꯥꯕꯨ ꯃꯥꯒꯤ ꯆꯥꯛ ꯑꯁꯨꯝꯃꯛ ꯄꯤꯍꯟꯈꯤꯕꯅꯤ ꯑꯗꯨꯅ ꯑꯁꯤꯗꯁꯨ ꯃꯥꯔꯁꯦꯂꯤꯟꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯆꯥꯛ ꯄꯤꯔꯨꯅꯕ ꯍꯥꯏꯕꯗꯒꯤ ꯑꯂꯤꯁꯥ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯀꯤꯆꯟꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯩ ꯑꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯂꯦ
ꯑꯂꯤꯁꯥ ꯀꯤꯅ ꯁꯣꯔ ꯍꯣꯟꯗꯣꯛꯇꯨꯅ ꯃꯕꯣꯛꯀꯤ ꯆꯥꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯏ ꯃꯥꯅ ꯁꯦꯝꯂꯤꯕꯁꯤ ꯌꯦꯔꯨꯝ ꯑꯍꯤꯡꯕꯅꯤ ꯑꯇꯩꯗꯤ ꯀꯔꯤꯁꯨ ꯌꯥꯎꯗꯦ ꯃꯍꯥꯛ ꯀꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯑꯍꯣꯕ ꯑꯁꯤꯗ ꯏꯟꯁꯤꯜꯂꯤ ꯃꯅꯨꯡꯗꯒꯤꯁꯨ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯔꯤ ꯑꯂꯤꯁꯥ ꯌꯦꯔꯨꯝ ꯑꯁꯤꯕꯨ ꯄꯤꯔꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯃꯄꯥꯅ ꯆꯦꯟꯊꯣꯔꯛꯏ ꯃꯥꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯥꯏꯔꯤꯟ ꯃꯁꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯕ ꯊꯦꯡꯅꯔꯦ ꯑꯂꯤꯁꯥ ꯃꯃꯥꯕꯨ ꯊꯤꯕ ꯍꯧꯔꯛꯏ ꯂꯩꯔꯝꯕ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯀꯔꯤꯁꯨ ꯊꯦꯡꯕ ꯇꯧꯗꯅ ꯁꯠ ꯂꯥꯎꯅ ꯐꯥꯛꯇꯣꯔꯛꯂꯤ ꯃꯁꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯥꯏꯔꯤꯟꯕꯨ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯃꯗ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯄꯤꯔꯤ ꯑꯗꯨꯒ ꯊꯣꯡ ꯑꯁꯤ ꯈꯔ ꯍꯥꯏꯗꯣꯔꯛꯂꯤꯕꯁꯤ ꯆꯪꯁꯤꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯔꯁꯦꯂꯤꯟ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯇꯧꯔꯒ ꯂꯩꯔꯤ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡꯁꯨ ꯀꯔꯤꯁꯨ ꯍꯥꯡꯗꯣꯛꯄ ꯂꯩꯇꯅ ꯃꯀꯨ ꯀꯌꯥ ꯑꯃꯁꯨ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯄꯥꯏꯁꯤꯜꯂꯛꯂꯤ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯁꯤꯁꯨ ꯃꯁꯥ ꯃꯊꯟꯇ ꯅꯤꯛꯇꯨꯅ ꯇꯨꯔꯛꯏ ꯇꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯃꯩ ꯑꯁꯤ ꯃꯨꯠꯈ꯭ꯔꯦ ꯑꯂꯤꯁꯥ ꯃꯁꯥꯗ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯃꯥꯔꯁꯦꯂꯤꯟꯅ ꯇꯧꯔꯤꯕꯁꯤ ꯃꯌꯥꯁꯤꯡ ꯑꯁꯤꯕꯨ ꯄ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯐꯨꯛꯇꯣꯛꯂꯤꯕꯅꯤ ꯑꯃꯨꯛꯁꯨ ꯃꯩ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯂꯤꯁꯥ ꯁꯠ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯃꯃꯥ ꯑꯁꯤ ꯑꯀꯤꯕ ꯁꯛꯐꯝ ꯑꯃꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯑꯂꯤꯁꯥ ꯑꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯈꯥꯗ ꯇꯥꯏ ꯃꯥꯔꯁꯦꯂꯤꯟꯁꯨ ꯇꯞꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯂꯤꯁꯥꯒꯤ ꯃꯊꯛꯇ ꯎꯞꯁꯤꯜꯂꯒ ꯇꯥꯔꯤ ꯑꯥꯏꯔꯤꯟ ꯊꯣꯔꯛꯄ ꯑꯁꯤ ꯎꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯀꯣꯜ ꯇꯧ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯪꯒꯤꯠ ꯄꯤꯔꯤ ꯑꯥꯏꯔꯤꯟ ꯉꯁꯥꯏ ꯁꯥꯒꯔꯅ ꯄꯤꯔꯛꯈꯤꯕ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯑꯃꯨꯛꯁꯨ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯆꯠꯇꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯂꯤꯁꯥ ꯃꯃꯥꯕꯨ ꯐꯃꯨꯡꯗ ꯄꯣꯊꯥꯅꯕ ꯁꯦꯝ ꯁꯥꯕꯤꯔꯤ ꯃꯥꯔꯁꯦꯂꯤꯟ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯁꯨꯃꯛ ꯂꯩꯔꯤꯕꯅꯤ ꯃꯄꯥꯟꯗ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯊꯣꯡ ꯑꯁꯤꯕꯨ ꯊꯤꯜꯂꯛꯏ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗ ꯑꯂꯤꯁꯥꯅ ꯆꯥꯏꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯄꯗ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯀꯥꯗ ꯆꯪꯂꯒ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯊꯤꯍꯨꯝ ꯇꯧꯔꯤ ꯅꯨꯄꯥ ꯑꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯔꯁꯦꯂꯤꯟꯅ ꯂꯩꯔꯤꯕꯁꯤꯕꯨ ꯌꯦꯡꯂꯒ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯑꯂꯤꯁꯥꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯏꯃꯥ ꯑꯁꯤ ꯐꯦꯚꯔ ꯇꯧꯔꯒ ꯂꯩꯔꯤꯕꯅꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯃꯌꯥꯝꯅ ꯂꯥꯛꯅꯔꯤꯕꯁꯤ ꯅꯨꯄꯥ ꯑꯁꯤꯅ ꯈꯨꯟ ꯑꯁꯤꯒꯤ ꯑꯉꯥꯡ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏꯒꯤ ꯏꯃꯥ ꯑꯁꯤ ꯆꯤꯡꯅꯩ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯂꯩꯕ ꯐꯪꯗꯕꯅ ꯂꯣꯏꯅꯃꯛ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯃꯥꯔꯁꯦꯂꯤꯟ ꯑꯁꯤ ꯊꯋꯥꯏꯒꯨꯝꯕ ꯁꯇꯥꯟꯒꯨꯝꯕ ꯑꯃ ꯆꯪꯕꯒꯤ ꯑꯀꯤꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯗꯁꯨ ꯎꯍꯜꯂꯛꯂꯤ ꯑꯉꯥꯡ ꯑꯃꯁꯨ ꯃꯥꯅ ꯄꯨꯈꯤꯕꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯁꯤꯗꯤ ꯀꯔꯝꯕꯅꯣ ꯈꯪꯍꯟꯕꯗꯤ ꯂꯩꯇꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯊꯤ ꯐꯣꯡꯗ꯭ꯔꯒꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯋꯥꯍꯪ ꯍꯪꯕ ꯈꯨꯗꯤꯡ ꯁꯛꯂꯣꯟ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯗꯨꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯤ ꯆꯔꯆꯇ ꯂꯥꯛꯇꯨꯅ ꯚꯤꯛꯇꯣꯔꯤꯌꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯈꯤ ꯚꯤꯛꯇꯣꯔꯤꯌꯥ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯑꯗꯨꯒ ꯃꯉꯣꯟꯗ ꯊꯋꯥꯏ ꯑꯃ ꯁꯛꯂꯣꯟ ꯆꯦꯟꯖ ꯇꯧꯔꯤꯕꯁꯤ ꯀꯔꯤꯁꯨ ꯈꯪꯍꯟꯕ ꯂꯩꯇꯦ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯆꯔꯆꯀꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯠꯄ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯩ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯔꯆ ꯑꯁꯤꯒꯤ ꯃꯊꯛꯇ ꯀ꯭ꯋꯥ ꯀꯌꯥ ꯑꯃ ꯄꯥꯏꯔꯒ ꯂꯩꯔꯤ ꯃꯅꯨꯡ ꯑꯁꯤꯗ ꯐꯥꯗꯔ ꯖꯦꯕꯤꯌꯔ ꯑꯁꯤ ꯁꯤꯔꯒ ꯂꯩꯔꯝꯕꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯤ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯅ ꯃꯥꯗꯔ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯅ ꯍꯥꯟꯅ ꯎꯈꯤꯕꯅꯣ ꯃꯥꯗꯔ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯅ ꯎꯈꯤꯕꯅꯤ ꯃꯍꯥꯛꯅꯅꯤ ꯁꯥꯔ ꯈꯣꯏꯗꯁꯨ ꯏꯟꯐꯣꯔꯝ ꯇꯧꯔꯛꯂꯤꯕꯗꯨ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯗꯔ ꯁ꯭ꯀꯨꯜꯗꯁꯨ ꯏꯟꯐꯣꯔꯝ ꯇꯧꯈ꯭ꯔꯒꯦ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯅꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯥꯎ ꯀꯔꯤꯁꯨ ꯄꯤꯗꯕ꯭ꯔꯥ ꯑꯍꯥꯟꯕꯗ ꯁ꯭ꯀꯨꯜꯗ ꯍꯥꯟꯅ ꯏꯟꯐꯣꯔꯝ ꯇꯧꯕꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯍꯧꯔꯒꯦ ꯃꯥꯗꯔ ꯑꯁꯤꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯗꯁꯨ ꯈꯪꯍꯟꯕꯤꯒꯅꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤꯗꯃꯛ ꯂꯣꯏꯅ ꯂꯥꯛꯂꯤꯕꯅꯤ ꯑꯋꯥ ꯑꯅꯥ ꯀꯌా ꯑꯃ ꯃꯥꯌꯣꯛꯅꯔꯒ ꯃꯈꯣꯏꯗ ꯄꯥꯎꯁꯤꯡ ꯑꯁꯤ ꯄꯤꯗꯨꯅ ꯗꯤꯁꯇꯔꯕ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯤ ꯀ꯭ꯂꯥꯁ ꯑꯁꯨꯃꯛ ꯃꯈꯥ ꯇꯥꯅ ꯇꯧꯁꯅꯨ ꯃꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯈꯥ ꯇꯥꯅ ꯁ꯭ꯀꯨꯜꯁꯨ ꯀꯔꯤꯁꯨ ꯊꯥꯔꯛꯂꯣꯏ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯃꯥꯡ ꯇꯥꯛꯄꯒꯤ ꯐꯤꯚꯝꯗ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯥꯔ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯕꯣꯗꯤ ꯑꯁꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯀꯔꯤꯁꯨ ꯇꯧꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨꯗꯤ ꯁꯥꯔ ꯈꯣꯏꯅꯁꯨ ꯀꯔꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯣꯏ ꯃꯔꯝ ꯀꯌా ꯑꯃ ꯂꯩ ꯑꯗꯨꯒꯤꯗꯃꯛꯅꯤ ꯑꯩꯅ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯤꯕꯁꯤ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯅ ꯁꯣꯔꯤ ꯃꯥꯗꯔ ꯅꯈꯣꯏꯒꯤ ꯄꯥꯔꯁꯣꯅꯦꯜꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯁꯤ ꯂꯦꯞꯄꯗꯤ ꯀꯔꯤꯁꯨ ꯌꯥꯔꯣꯏ ꯀꯔꯤꯒꯤꯗꯃꯛꯇ ꯑꯀꯤꯕ ꯀꯌా ꯐꯥꯎꯒꯗꯧꯔꯤꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕꯤꯌꯨ ꯑꯁꯣꯝ ꯑꯁꯤ ꯑꯍꯟ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯃꯥꯗꯔꯅ ꯁꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯈꯥ ꯇꯥꯕꯁꯤꯡꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯃꯥꯗꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯗꯨꯕꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯤ ꯃꯁꯤꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯐꯥꯗꯔ ꯖꯦꯕꯤꯌꯔ ꯑꯁꯤ ꯃꯥꯔꯁꯦꯂꯤꯟꯒ ꯂꯣꯟꯂꯤ ꯑꯣꯏꯅ ꯅꯥꯕ ꯍꯧꯔꯛꯄꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯁ꯭ꯀꯨꯜꯗꯁꯨ ꯏꯟꯐꯣꯔꯝ ꯇꯧꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯄꯦꯔꯦꯟꯁꯁꯤꯡꯁꯨ ꯀꯔꯤꯁꯨ ꯈꯪꯍꯟꯕ ꯄꯥꯝꯗ꯭ꯔꯤ ꯋꯥꯊꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕు ꯁ꯭ꯀꯨꯜꯗ ꯊꯥꯔꯛꯂꯣꯏ ꯍꯥꯏꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯤ ꯀꯔꯤꯁꯨ ꯈꯪꯍꯟꯕ ꯂꯩꯇꯦ ꯃꯥꯗꯔ ꯑꯁꯤꯗꯤ ꯑꯀꯤꯕ ꯀꯌా ꯑꯃ ꯃꯁꯥꯗ ꯐꯥꯎꯕꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛꯁꯨ ꯎꯍꯜꯂꯤ ꯑꯁꯨꯝꯅ ꯏꯟꯁꯄꯦꯛꯇꯔꯁꯨ ꯕꯣꯗꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯣꯝꯗ ꯑꯂꯤꯁꯥ ꯑꯥꯏꯔꯤꯟꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯁꯤꯗ ꯀ꯭ꯋꯥꯛ ꯑꯃꯅ ꯑꯂꯤꯁꯥꯒꯤ ꯃꯅꯥ ꯑꯁꯤꯕꯨ ꯍꯣꯠꯂꯒ ꯆꯠꯈ꯭ꯔꯦ ꯑꯂꯤꯁꯥꯒꯤ ꯃꯅꯥ ꯑꯁꯤꯁꯨ ꯍꯣꯠꯈꯤꯕꯗꯒꯤ ꯁꯣꯛꯂꯒ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯃꯃꯤꯠ ꯑꯃ ꯊꯥꯗꯔꯒ ꯑꯃꯨꯛ ꯄꯥꯏꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯑꯂꯤꯁꯥ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯥꯎꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ
Marcelin asi makok pumba si loina khumjilaga wal asida makok asina hanjin sujilaga leiba thengnare Alisana ima nangna tawri basi karino aikhoina uba khudingi asumna sumak tawraga leiba si karigino wai sing asida suramba kok asi sableplaga amuk leikhre amuk su haidai makhata na sumna tawduna leiba taraga di ai amadi aiden yum masibu thadoglaga chatlagani wai asidagi makok asi amuk wal asida suba mu horokle aduga wal asida theliba poster asibu salawna olaga paina muksu lei masi ubda Alisa kibana loire amuk su harakli ima karigino nangna mai lolaga leibasi asida muk salawna onthoraglaga Alisabu khawri melaga thangalai Marcelin asi mamin na mamasu yaudana leramle asina tarpadi masai kwaga duna thadara mamida du Marcelin gini Marcelin khawri meli basibu thadoktu namuksu tumina leiri tanja asida aiden sagarna pirakiba number adu damu call tawna honari Marcelin tumina leramlaga amuk makhata na khawri metuna thamli gyana muk mangbagi mongni mana tawri basi asomna sagar phone asi lakpu bada amuk su paikhalli hawjik phawbada film yengi bekhoi gyan khara dita halli haibadi Victoria haibasi kanano khangan balaitragasu mana haiba khudingmak Marcelin na aran mathabak oiragasu loina tawgani haikibani Marcelin nongmama Alisa da haikibada mioi singi khutsa thurektuna amadi maya sing adu thurektuna haina pankiba malai aduna Marcelin ahan mad makhut sing adubu kakthana bonai ani subadana maya sing adubu plasisi naraga satnaba muksu tawi ahum subadana mamin na mamasu amuk lokthokle masi punamagasi Victoria na haibagi matungina tawribra mana haiba matamdadi Victoria na haiba khudingmak mana loina tawba horagani haiduna phongdokhrabani asomda mugu halai inspector asida constable amana phone tawduna harakli khunna sigi aribo godown amada miu yani khak siduna leiba thengnare inspector asina body singadu yamna thuna masari da punaba hairi masigi matungda sagarda call tawrkhibadagi mana makhoibu hospital da puraga lakli Sagarna hairi mamagi phibamdi yamna sokle mahaki mamayadu uba matamda sak phawba khangnaroi doctor na haibagi matungina mamin na mamasu yoromdre aduga nangi haksang aduna ingaktana pungyom yomlaga leiramba thengnai kari tawba yorobage Alisa natraga nakhoi khunadugi mioi singna thabak sing asi tawribra Sagardi Alisa khoigi family da thokliba sing asi karisu khangmanate aduna mahaksu aduma khanglibani Alisana Sagar adugumba karisu leite aikhoi tusinba mandagi thawdok asi thokibani aduna taba atopa karisu leite Sagar hawjik nangi oiriba phibam asiga nakhoibu kanana jengsingadoribano nakhoigi imungna mi kya leibano Alisa aikhoi ahum khaktani adubuna kannagi aidinna khutsa marini haiduna khut thangduktuna marini haiduna ingid amuk piri Sagar mahaknadi marini hairi nangna ahum mari suba misakadu kanano Alisa amuksu aidin ingid piduna takli aikhoi ibogni haiduna Alisa to kai dawbagi Sagar aikhoi ibogadu masangamnabani amukta mapanda phawba thokpa leitabani Sagar kari haiba aikhoina lakpa matamdadi karisu thengnakiba leite amukta mapanda thokpa leite haiba phare ai mabu wari sanaduna mafam asida purake mahak sum sangamde hairebanina hospital na puraktuna mabu yenglasi aigi babana makhata na kari tawgadabano haiba mana yenglasanu asumna Sagar mabok adu bulawnaba muliga loinana mapanda thokre Alisa su Sagar na chatkibasibu chatkinu haiduna kauraga lehori masigi matungda marchari da mugu halai asibani aduga JPR body aduga postmortem gi damak doctor lakpa ngairega leiri ngaihaki matungda doctor su laktuna ka manung asida changlai doctor amana JPR body asi karambano haiduna hangli nupa asina masini sar haiduna mayai da thamliba asibu takli doctor asina masak khangdaba atopa mioi sing asi thangnaraga thamu hairi tanja asida mai asi somuk khangnoduna mutkhre mawung asida nupa asi kiraduna sar mapanda yamna thuna thoknaba tawrasi doctor asina asukuina mafam asida thabak tawduna leiraga Khangawduna kiba phorok badi karigino nangi thabakta mayon silu kendala ma chukhatuna than bharokpa matamda mai asi amuk lakle aduga masida ngakli badi mayai da leramba JPR gi body adu matai da leiboina thengnare doctor sin haidai mana hira ngawaga change tawborangani haiduna adubu nupa sinadi mana karisu thengkhiba leite hairi aduga yamna thuna JPR gi body asibu postmortem gi damakta dressing asibu change tawbo horai Masidangak dibadi ngasai Marcelin gi makutta devil sign haktuna father asida utkibadu JPR gi haksang asida masing kaya amagi devil sign singadu haktuna leiba thengnare masi ubada makoidi kibana loire aduga nupa asi thuna mapalomda chenthokirami manung asidana siraga leiba atopa nupa amagi makhongda samgumba mana mari oina semduna khongjigumba amasu haplaga thamlibadu aikhoida uhlakli aduga leiriba asiba thampham asigi manungdagi mi lebagi makhol kaya ama taba horokle aduga satlauna thampham ama mapane thorai masi uba matamda doctor anisi kibana lauraga mapane chanthokre inspector asisu masi uba matamda yamna thuna manung asida sensilaga jenglei masu yawna ure JPR gi haksangda devil sign kya ama haklaga leiribadu masi leibana oiramba yai ngasai madaraduna postmortem karisu tawbiganu haikibadu
ꯃꯥꯗꯤ ꯁꯤꯔꯤꯕꯁꯤꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯂꯝꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯍꯜꯂꯤ ꯃꯁꯤꯒꯤ ꯁꯥꯏꯟ ꯑꯁꯤꯗꯤ ꯃꯥꯔꯁꯦꯂꯤꯟꯅ ꯐꯥꯗꯔꯗ ꯎꯠꯈꯤꯕꯅꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯖꯦꯕꯤꯌꯔꯕꯨꯁꯨ ꯃꯥꯔꯁꯦꯂꯤꯟꯅ ꯁꯣꯏꯗꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯕꯨ ꯄꯣꯁꯃꯣꯔꯇꯦꯝ ꯀꯔꯤꯁꯨ ꯇꯧꯕꯤꯒꯅꯨ ꯁꯥꯔ ꯃꯈꯣꯏ ꯑꯍꯨꯝꯗ ꯅꯠꯇꯦ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯁꯨꯃꯛ ꯁꯤꯕ ꯇꯥꯔꯒꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯋꯥꯍꯪ ꯀꯔꯤꯁꯨ ꯍꯪꯕ ꯇꯥꯔꯒꯁꯨ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯅꯗꯕꯅꯤ ꯍꯧꯕꯗꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯅꯕ ꯑꯃꯨꯛ ꯁꯤꯟꯕꯤꯒꯅꯨ ꯁꯥꯔ ꯕꯣꯗꯤꯁꯤꯡ ꯑꯁꯤ ꯈꯨꯟ ꯑꯗꯨꯗ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯣ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯅ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯗꯅ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯒꯗꯧꯔꯤꯕꯅꯣ ꯃꯁꯤꯗ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯈꯪꯍꯜꯂꯤ ꯍꯥꯏꯕꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯁꯇꯤꯅꯥꯄꯨꯔꯝ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯑꯁꯇꯤꯅꯥꯄꯨꯔꯝ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯁꯤꯗꯤ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯕ ꯂꯝ ꯑꯃ ꯅꯠꯇꯦ ꯁꯇꯥꯟꯕꯨ ꯄꯨꯖꯥ ꯇꯧꯕ ꯂꯝ ꯑꯃꯅꯤ ꯐꯔꯅꯥꯟꯗꯦꯁ ꯑꯃꯗꯤ ꯑꯥꯔꯃꯤꯂꯦꯁꯅ ꯍꯧꯗꯣꯛꯂꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯐꯥꯎꯕꯗ ꯁꯇꯥꯟꯕꯨ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯥꯛꯄ ꯂꯝꯅꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯌꯥꯝꯕꯅ ꯔꯤꯆꯨꯑꯦꯜꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯑꯣꯏꯕꯅꯅꯤ ꯃꯈꯣꯏꯅ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕ ꯇꯥꯔꯒꯁꯨ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯂꯣꯏ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯗꯤ ꯃꯁꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯁꯨ ꯊꯥꯖꯕ ꯂꯩꯇꯦ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤ ꯒ꯭ꯌꯥꯟ ꯈꯔ ꯆꯥꯏꯕꯅꯤ ꯑꯗꯨꯅ ꯁ꯭ꯀꯤꯞ ꯇꯧꯕꯤꯒꯅꯨ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯀ꯭ꯂꯥꯏꯃꯦꯛꯁ ꯑꯁꯤꯗꯤ ꯃꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯦꯟꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯊꯥꯖꯩ ꯃꯁꯤꯗꯒꯤ ꯕꯣꯗꯤꯁꯤꯡ ꯑꯁꯤ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯤ ꯑꯁꯣꯝꯗꯅ ꯃꯨꯔꯂꯤ ꯑꯃꯗꯤ ꯁꯥꯒꯔ ꯑꯂꯤꯁꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯕ ꯕꯣꯗꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯝꯅꯕꯒꯤꯗꯃꯛ ꯖꯒꯥ ꯑꯃꯗ ꯂꯥꯛꯂꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯁꯥꯒꯔ ꯏꯕꯣꯛ ꯍꯥꯏꯗꯨꯅ ꯀꯣꯏꯀꯧ ꯀꯧꯔꯒ ꯊꯤꯔꯤ ꯑꯗꯨꯕꯨ ꯃꯨꯔꯂꯤꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯑꯀꯤꯕ ꯀꯌꯥ ꯐꯥꯎꯔꯗꯨꯅ ꯆꯠꯂꯁꯤ ꯍꯥꯏꯔꯤ ꯁꯥꯒꯔ ꯀꯧꯗꯨꯅ ꯃꯅꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯀꯥ ꯑꯃ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯊꯤꯟꯗꯨꯅ ꯀꯧꯕ ꯍꯧꯔꯛꯏ ꯑꯁꯣꯝꯗꯅ ꯃꯐꯝ ꯑꯃꯗ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯕꯣꯗꯤ ꯑꯃ ꯍꯥꯟꯅ ꯐꯨꯝꯖꯤꯜꯂꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯁꯥꯒꯔꯅ ꯍꯥꯏꯔꯤ ꯏꯕꯣꯛ ꯅꯪ ꯃꯅꯨꯡꯗ ꯂꯩ ꯍꯥꯏꯕꯁꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯕ ꯇꯥꯔꯒꯗꯤ ꯊꯣꯡ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯀꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯊꯣꯡ ꯑꯁꯤ ꯀꯌꯥꯔꯛ ꯁꯤꯡꯖꯪ ꯑꯁꯤꯅ ꯊꯥꯕ ꯇꯥꯔꯒꯁꯨ ꯀꯔꯤꯁꯨ ꯀꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯊꯣꯡ ꯑꯁꯤꯕꯨ ꯇꯞꯅ ꯃꯁꯥꯅ ꯍꯥꯡꯂꯛꯏ ꯁꯥꯒꯔ ꯀꯥ ꯑꯁꯤꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯅꯥꯁꯨ ꯂꯩꯕ ꯊꯦꯡꯅꯗ꯭ꯔꯦ ꯑꯀꯣꯏꯕ ꯑꯁꯤꯕꯨ ꯑꯁꯨꯝ ꯌꯦꯡꯂꯛꯏ ꯃꯄꯥꯟꯗꯅ ꯃꯨꯔꯂꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯁꯥꯒꯔ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯂꯩꯔꯤ ꯁꯥꯒꯔ ꯑꯃꯨꯛꯁꯨ ꯃꯅꯨꯡꯗ ꯂꯩꯕ ꯀꯥ ꯑꯃꯗ ꯆꯪꯂꯛꯏ ꯑꯁꯤꯗ ꯐꯃꯨꯡ ꯑꯃ ꯊꯥꯔꯒ ꯂꯩꯕ ꯊꯦꯡꯅꯔꯦ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯎꯄꯨ ꯑꯃ ꯂꯩꯔꯤꯕꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯐꯣꯇꯣ ꯑꯃ ꯂꯩꯕ ꯊꯦꯡꯅꯔꯦ ꯐꯣꯇꯣ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯅꯝꯃꯤꯟꯅꯕꯒꯤ ꯐꯣꯇꯣꯅꯤ ꯑꯁꯣꯝꯗꯅ ꯅꯨꯄꯥ ꯑꯁꯤꯅ ꯃꯐꯝ ꯑꯃꯗ ꯇꯧꯔꯛꯄ ꯃꯇꯝꯗ ꯕꯣꯛꯁ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯤꯅ ꯁꯥꯔ ꯍꯥꯏꯅ ꯀꯧꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯦ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕꯗ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯕꯣꯗꯤ ꯑꯃ ꯐꯨꯝꯂꯒ ꯂꯩꯕ ꯊꯦꯡꯅꯔꯦ ꯕꯣꯗꯤ ꯑꯁꯤ ꯅꯥꯀꯟ ꯑꯃꯗ ꯁꯥꯒꯔꯅ ꯊꯦꯡꯅꯈꯤꯕ ꯐꯣꯇो ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅꯤ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯂꯤꯁꯥꯒꯤ ꯃꯕꯣꯛꯅꯤ ꯍꯥꯏꯕꯗꯤ ꯃꯥꯔꯁꯦꯂꯤꯟꯒꯤ ꯃꯃꯥ ꯑꯁꯤꯗ ꯉꯛꯂꯤꯕꯗꯤ ꯚꯤꯛꯇꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯃꯥꯔꯁꯦꯂꯤꯟꯒꯤ ꯃꯃꯥ ꯑꯁꯤ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯃꯍꯥꯛꯇꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦ ꯑꯗꯨꯒ ꯕꯣꯗꯤ ꯑꯗꯨ ꯐꯨꯝꯂꯒ ꯊꯝꯕꯅꯤ ꯑꯗꯨꯒ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅꯤ ꯃꯍꯥꯛꯀꯤ ꯕꯣꯗꯤ ꯑꯗꯨꯗꯤ ꯀꯨꯏꯅ ꯐꯨꯝꯂꯒ ꯊꯝꯂꯕꯁꯨ ꯄꯠꯊꯕ ꯄꯨꯝꯊꯕ ꯀꯔꯤꯁꯨ ꯂꯩꯇꯅ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯚꯤꯛꯇꯣꯔꯤꯌꯥꯅ ꯃꯥꯒꯤ ꯁꯛꯇꯤ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤ ꯃꯥꯔꯁꯦꯂꯤꯟꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯑꯁꯨꯃꯛ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯁꯥꯒꯔꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯅꯥꯍꯦꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯦ ꯃꯁꯤꯁꯤꯡ ꯑꯁꯤ ꯎꯕꯗ ꯁꯥꯒꯔ ꯀꯤꯕ ꯍꯧꯔꯛꯂꯦ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯇꯧꯔꯕꯁꯨ ꯊꯣꯡ ꯑꯁꯤ ꯃꯁꯥꯅ ꯑꯃꯨꯛ ꯊꯤꯡꯈ꯭ꯔꯦ ꯃꯄꯥꯟꯗꯅ ꯃꯨꯔꯂꯤ ꯁꯥꯒꯔꯕꯨ ꯀꯧꯗꯨꯅ ꯑꯁꯨꯃꯛ ꯂꯩꯔꯤ ꯃꯅꯨꯡꯗꯅ ꯁꯥꯒꯔ ꯀꯤꯕꯅ ꯂꯣꯏꯔꯦ ꯊꯣꯡ ꯑꯁꯤꯁꯨ ꯊꯤꯡꯖꯤꯟꯈꯤꯕꯅ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯨꯔꯂꯤꯕꯨ ꯀꯧꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯀꯤꯕ ꯃꯥꯏꯊꯣꯡ ꯑꯃ ꯁꯠ ꯂꯥꯎꯅ ꯎꯍꯜꯂꯛꯏ ꯁꯥꯒꯔ ꯃꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄꯥꯏꯊꯣꯔꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯣꯡ ꯑꯁꯤꯕు ꯃꯁꯥ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯄꯗꯒꯤ ꯃꯄꯥꯟꯗ ꯊꯨꯅ ꯆꯦꯟꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯁꯤꯗ ꯑꯍꯧꯕ ꯁꯥꯎꯟ ꯀꯌꯥ ꯑꯃ ꯊꯥꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯅꯥꯀꯣꯡꯁꯤꯡ ꯑꯁꯤ ꯃꯦꯟꯁꯤꯜꯂꯒ ꯈꯥꯡꯅꯔꯤ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯀ꯭ꯔꯣꯁ ꯑꯁꯤꯁꯨ ꯑꯣꯟꯈꯠꯂꯒ ꯑꯃꯨꯛ ꯊꯝꯃꯤ ꯃꯨꯔꯂꯤ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯊꯋꯥꯏ ꯆꯪꯕꯗꯧꯅ ꯑꯃꯨꯛ ꯇꯧꯔꯛꯂꯦ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯁꯥꯒꯔꯅ ꯀꯩꯗꯧꯔꯕꯅꯣ ꯍꯪꯂꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯁꯤꯗ ꯃꯀꯣꯛ ꯑꯁꯤ ꯐꯨꯖꯤꯟꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤ ꯃꯁꯤ ꯎꯕꯗ ꯁꯥꯒꯔ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯃꯨꯔꯂꯤ ꯁꯥꯒꯔꯕꯨ ꯐꯨꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯉꯛ ꯑꯁꯤꯕꯨ ꯂꯥꯛꯁꯤꯜꯂꯒ ꯍꯥꯠꯅꯕꯒꯤꯗꯃꯛ ꯇꯧꯔꯛꯏ ꯑꯗꯨꯒ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯂꯪꯊꯣꯔꯛꯏ ꯃꯄꯥꯟꯗꯅ ꯈꯨꯟ ꯑꯁꯤꯒꯤ ꯁꯇꯥꯟꯕꯨ ꯅꯤꯡꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀ꯭ꯋꯥꯛꯅ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯒꯤ ꯂꯣꯏꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯃꯁꯤꯗ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈꯤꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯁꯥꯒꯔ ꯃꯁꯥ ꯑꯁꯤ ꯃꯆꯤ ꯁꯣꯛꯇꯨꯅ ꯑꯂꯤꯁꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯥꯅꯗꯤ ꯍꯥꯏꯈꯤꯕꯅꯤ ꯃꯍꯥꯛꯀꯤꯗꯃꯛꯇꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯄꯒꯨꯝ ꯁꯥꯒꯔꯁꯨ ꯑꯂꯤꯁꯥꯒꯤꯗꯃꯛ ꯁꯤꯕ ꯅꯥꯕ ꯈꯪꯗꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯅ ꯃꯇꯦꯡꯀꯌా ꯑꯃ ꯇꯧꯔꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁ꯭ꯇꯦꯁꯟꯗ ꯎꯍꯜꯂꯛꯂꯤ ꯁꯥꯒꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯅ ꯁꯥꯒꯔꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯨꯔꯂꯤꯒꯤ ꯄꯦꯔꯦꯟꯁꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯅ ꯃꯨꯔꯂꯤ ꯑꯁꯤ ꯊꯤꯕ ꯀꯔꯤꯁꯨ ꯈꯪꯗꯅ ꯃꯥꯡꯂꯒ ꯂꯩꯔꯦ
ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯃꯨꯜꯂꯤꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯍꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯁꯥꯒꯔ ꯑꯃꯗꯤ ꯃꯨꯜꯂꯤ ꯑꯂꯤꯁꯥꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤꯕ ꯑꯃꯗꯤ ꯃꯨꯜꯂꯤꯅ ꯊꯋꯥꯏ ꯆꯪꯂꯛꯄꯒꯤ ꯃꯇꯝꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯨꯜꯂꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ ꯁꯥꯒꯔꯅ ꯁꯥꯔ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯇꯧꯅꯕꯒꯤꯗꯃꯛ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯨꯕꯅꯤ ꯃꯐꯝ ꯑꯗꯨꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯀꯅꯥꯅꯁꯨ ꯊꯥꯖꯒꯗꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯃꯨꯜꯂꯤꯁꯨ ꯊꯤꯕ ꯈꯪꯗꯅ ꯑꯁꯨꯃꯛ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯃꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯁꯦꯜꯕꯝ ꯀꯧꯕ ꯀꯣꯟꯁꯇꯦꯕꯜ ꯑꯃꯗ ꯑꯁꯇꯤꯅꯥꯄꯨꯔꯝꯒꯤ ꯍꯥꯟꯅꯗꯒꯤ ꯀꯦꯁ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯂꯩꯕ꯭ꯔꯥ ꯌꯦꯡꯅꯕ ꯈꯪꯍꯜꯂꯤ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯅ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯟꯙꯕꯤꯁ꯭ꯋꯥꯁꯇ ꯁꯥꯒꯣꯟꯅꯔꯒ ꯍꯤꯡꯕ ꯀꯥꯡꯂꯨꯞ ꯑꯃꯅꯤ ꯑꯐ ꯐꯠꯇ ꯀꯔꯤꯁꯨ ꯈꯟꯊꯕ ꯂꯩꯇꯕꯅꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯇꯥꯔꯒꯁꯨ ꯀꯅꯥꯗꯁꯨ ꯍꯤꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯣꯛꯄ ꯂꯩꯇꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯀꯦꯁ ꯑꯃꯠꯇ ꯐꯥꯏꯜ ꯇꯧꯈꯤꯕ ꯂꯩꯇꯦ ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯁꯥꯅ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯅꯩ ꯍꯥꯏꯕꯁꯤꯅꯤ ꯁꯦꯜꯕꯝ ꯐꯥꯏꯜ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯑꯔꯤꯕ ꯃꯇꯝꯒꯤ ꯗꯤꯛꯁ ꯑꯃ ꯌꯥꯎꯕ ꯊꯦꯡꯅꯔꯦ ꯀꯥ ꯃꯅꯨꯡꯗꯅ ꯁꯥꯒꯔ ꯑꯁꯤ ꯐꯥꯗꯔ ꯖꯦꯕꯤꯌꯥꯔꯒꯤ ꯐꯣꯇꯣ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯂꯩꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯗꯤꯛꯁ ꯑꯗꯨꯕꯨ ꯊꯥꯗꯨꯅ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯂꯒ ꯂꯩꯔꯤ ꯗꯣꯛꯇꯔ ꯑꯃꯅ ꯍꯥꯏꯔꯤ ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯗꯥꯛꯇꯔ ꯑꯜꯐꯣꯟ ꯀꯧꯏ ꯃद्राꯁꯀꯤ ꯔꯤꯁꯥꯔꯆ ꯁꯦꯟꯇꯔꯗꯒꯤꯅꯤ ꯃꯍꯥꯛ ꯑꯁꯤ ꯆꯤꯞ ꯏꯁꯄꯦꯁꯤꯌꯦꯂꯤꯁ ꯑꯃꯅꯤ ꯃꯍꯥꯛ ꯕꯣꯗꯤ ꯑꯃꯕꯨ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯃꯥꯒꯤ ꯅꯥꯀꯟꯗꯁꯨ ꯗꯣꯛꯇꯔ ꯀꯌꯥ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤ ꯕꯣꯗꯤ ꯑꯁꯤ ꯐꯨꯝꯂꯝꯕꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯀꯨꯏꯅ ꯐꯨꯝꯂꯒ ꯂꯩꯔꯝꯕ ꯑꯣꯏꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯄꯨꯝꯊꯕ ꯄꯠꯊꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯣꯗꯤ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯊꯪ ꯐꯪꯕ ꯉꯝꯈꯤ ꯑꯗꯨꯒ ꯃद्राꯁ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯩꯕꯨ ꯊꯕꯛ ꯑꯁꯤ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯑꯦꯁꯥꯏꯟ ꯇꯧꯔꯛꯄꯅꯤ ꯀꯦꯁ ꯑꯁꯤꯕꯨ ꯁ꯭ꯇꯗꯤ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯒꯤ ꯈꯪꯕ ꯉꯝꯂꯦ ꯃꯤꯑꯣꯏ ꯑꯁꯤ ꯁꯤꯈꯤꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯑꯣꯔꯒꯥꯟꯗꯤ ꯀꯔꯤꯁꯨ ꯁꯤꯕ ꯂꯩꯇꯦ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯔꯒ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯉꯛꯄ ꯑꯃꯅ ꯕ꯭ꯔꯦꯟꯒꯤ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯤꯅ ꯅꯣꯔꯃꯦꯜꯗ ꯍꯤꯡꯗꯨꯅ ꯂꯩꯕ ꯊꯦꯡꯅꯩ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯉꯁꯥꯏ ꯚꯤꯛꯇꯣꯔꯤꯌꯥꯅ ꯀꯨꯏꯅ ꯃꯥꯒꯤ ꯕꯣꯗꯤ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯐꯨꯝꯂꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯨꯏꯅ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯂꯩꯔꯝꯂꯤ ꯈꯨꯟ ꯑꯁꯤꯗ ꯑꯁꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯨꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯗꯨꯅ ꯂꯣꯏꯅ ꯂꯩꯔꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯃꯨꯛꯁꯨ ꯈꯪꯍꯟꯕ ꯂꯩꯇꯦ ꯚꯤꯛꯇꯣꯔꯤꯌꯥ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯍꯟꯕ ꯂꯩꯇꯦ ꯑꯁꯨꯝꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯗꯣꯛꯇꯔ ꯑꯃꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯕꯣꯗꯤ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯥꯒꯤ ꯀꯣꯛ ꯑꯁꯤ ꯂꯩꯊꯦꯔꯛꯇꯨꯅ ꯍꯤꯡꯒꯠꯂꯛꯄꯒꯤ ꯃꯇꯧꯒꯨꯝ ꯇꯧꯔꯛꯂꯤꯕꯁꯤ ꯎꯕꯗ ꯃꯍꯥꯛ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯕꯣꯗꯤ ꯑꯁꯤꯒꯤ ꯃꯈꯣꯡꯗꯁꯨ ꯃꯃꯥꯡꯒꯤ ꯖꯦꯕꯤꯌꯔꯒꯤ ꯃꯈꯣꯡꯗ ꯄꯨꯟꯗꯨꯅ ꯌꯥꯎꯈꯤꯕꯒꯨꯝ ꯑꯗꯨꯃꯛ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯉꯥꯜꯂꯤꯕ ꯃꯩꯁꯤꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯈꯞꯄ ꯍꯧꯔꯛꯂꯦ ꯃꯌꯥꯝ ꯑꯁꯤ ꯑꯀꯤꯕ ꯀꯌా ꯑꯃ ꯐꯥꯎꯅꯔꯛꯂꯕ ꯃꯇꯨꯡꯗ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯇꯧꯕꯗꯁꯨ ꯊꯣꯡ ꯑꯁꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯗꯣꯛꯇꯔ ꯑꯁꯤꯗꯤ ꯊꯋꯥꯏ ꯑꯃ ꯆꯪꯕꯒꯨꯝꯅ ꯂꯦꯡꯗꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯂꯩꯔꯤ ꯑꯁꯨꯝꯅ ꯃꯈꯥꯗꯤ ꯀꯔꯤꯁꯨ ꯎꯍꯟꯕ ꯂꯩꯇꯅ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯑꯁꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯅ ꯁꯥꯒꯔꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯩꯗꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯂꯣꯏꯅ ꯎꯔꯕꯅꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯗ ꯏꯟꯚꯣꯜꯕ ꯇꯧꯅꯕ ꯀꯔꯤꯁꯨ ꯍꯣꯠꯅꯒꯅꯨ ꯅꯪꯒꯤ ꯁ꯭ꯇꯗꯤꯗ ꯐꯣꯀꯁ ꯇꯧ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯅ ꯖꯦ ꯅꯪꯒꯤ ꯅꯆꯥꯅ ꯑꯂꯤꯁꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯦꯡꯅꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯉꯛꯇꯅꯤ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯊꯥꯖꯕ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯀꯔꯤꯒꯤꯗꯃꯛ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯕ ꯂꯩꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯒꯔ ꯁ꯭ꯀꯨꯜꯗ ꯃꯥꯗꯔꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤ ꯅꯥꯀꯟ ꯑꯃꯗ ꯃꯥꯗꯔ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯩ ꯊꯥꯔꯒ ꯂꯩꯔꯤ ꯑꯗꯨꯒ ꯃꯁꯤꯗ ꯉꯛꯂꯤꯕꯗꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕ ꯃꯨꯜꯂꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯕꯤꯜꯗꯤꯡ ꯃꯊꯛꯇ ꯂꯦꯞꯂꯒ ꯂꯩꯔꯦ ꯃꯈꯨꯠ ꯑꯁꯤꯁꯨ ꯗꯦꯕꯤꯜꯒꯤ ꯁꯥꯏꯟ ꯀꯌా ꯑꯃ ꯍꯛꯇꯨꯅ ꯌꯥꯎꯔꯤ ꯑꯁꯨꯝꯅ ꯂꯩꯔꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯃꯈꯥꯗ ꯆꯣꯡꯊꯔꯒ ꯁꯤꯔꯦ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯣꯖꯥ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥꯒꯔꯁꯨ ꯌꯥꯎꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯁꯥꯒꯔꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯕꯗ ꯉꯛꯄꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯨꯜꯂꯤꯒꯤ ꯈꯨꯠ ꯑꯁꯤꯗ ꯗꯦꯕꯤꯜꯒꯤ ꯁꯥꯏꯟ ꯍꯛꯇꯨꯅ ꯌꯥꯎꯔꯤꯕꯗꯨ ꯎꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯨꯜꯂꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯂꯕꯁꯨ ꯂꯩꯀꯟꯅꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯁꯤꯔꯦ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯗꯔ ꯑꯁꯤ ꯃꯥꯔꯁꯤꯂꯤꯟꯒꯤ ꯃꯅꯥꯛꯇ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯏ ꯃꯥꯅ ꯍꯥꯏꯔꯛꯂꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯅꯪ ꯈꯛꯇ ꯅꯠꯇꯅ ꯅꯪꯒꯤ ꯅꯆꯥꯁꯤꯡꯕꯨ ꯌꯥꯏꯐꯕ ꯍꯥꯏꯕꯗු ꯀꯔꯤꯁꯨ ꯑꯣꯏꯔꯔꯣꯏ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯑꯍꯣꯡꯕ ꯀꯌా ꯂꯥꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯅꯪꯅ ꯑꯉꯥꯡ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯅꯕ ꯇꯧꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯅꯪꯅꯤ ꯃꯥꯔꯁꯤꯂꯤꯟ ꯑꯩ ꯅꯪꯕꯨ ꯑꯁꯨꯝꯅ ꯂꯦꯝꯅ ꯀꯔꯤꯁꯨ ꯊꯥꯔꯣꯏ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯑꯩ ꯏꯁꯥꯃꯛꯅ ꯂꯣꯏꯅ ꯂꯣꯏꯁꯤꯟꯒꯅꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯃꯥꯔꯁꯤꯂꯤꯟ ꯃꯤꯠ ꯄꯥꯡꯂꯕꯁꯨ ꯀꯔꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯕꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯒ ꯆꯠꯀꯦ ꯇꯧꯔꯛꯄꯗ ꯃꯥꯒꯤ ꯈꯨꯠ ꯑꯁꯤꯕꯨ ꯇꯥꯞ ꯐꯥꯏ ꯑꯁꯣꯝꯗꯅ ꯃꯥꯗꯔ ꯑꯁꯤꯕꯨ ꯁꯥꯒꯔ ꯑꯃꯗꯤ ꯏꯟꯁꯄꯦꯛꯇꯔ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯥꯔꯁꯤꯂꯤꯟꯕꯨ ꯊꯝꯂꯤꯕ ꯀꯥ ꯑꯁꯤꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯔꯁꯤꯂꯤꯟꯁꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯀꯥ ꯑꯁꯤꯗ ꯗꯦꯕꯤꯜꯒꯤ ꯁꯥꯏꯟ ꯀꯌꯥ ꯑꯃ ꯌꯦꯛꯇꯨꯅ ꯂꯩꯔꯤꯕꯁꯤ ꯃꯈꯣꯏꯅꯁꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯃꯥꯔꯆꯔꯤꯗ ꯆꯤꯡꯅꯕ ꯐꯥꯎꯗꯨꯅ ꯂꯥꯛꯂꯤ ꯁꯥꯒꯔ ꯊꯣꯡ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯂꯤꯛ ꯑꯃꯁꯨ ꯂꯩꯕ ꯊꯦꯡꯅꯔꯦ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯁꯥꯒꯔ ꯑꯁꯤꯕ ꯊꯝꯐꯝꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯃꯁꯤꯗ ꯈꯪꯍꯧꯗꯅ ꯃꯁꯥꯅ ꯑꯃ ꯁꯠ ꯂꯥꯎꯅ ꯏꯟꯊꯣꯔꯛꯂꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯥꯗꯔ ꯑꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯎꯔꯤ ꯃꯁꯤ ꯎꯕꯗ ꯁꯥꯒꯔ ꯂꯥꯎ ꯈꯣꯡꯗꯨꯅ ꯄꯥꯏꯊꯣꯛꯏ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯃꯩ ꯑꯁꯤꯁꯨ ꯑꯃꯨꯛ ꯃꯨꯠꯈ꯭ꯔꯦ ꯁꯥꯒꯔ ꯀꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯏ ꯃꯥꯅ ꯂꯥꯎꯔꯛꯄ ꯑꯁꯤꯗ ꯃꯩ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯏ
ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ ꯃꯥꯅ ꯆꯪꯂꯛꯄ ꯃꯇꯝꯗꯁꯨ ꯃꯥꯗꯔ ꯑꯁꯤꯒꯤ ꯕꯣꯗꯤ ꯑꯁꯤ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯑꯁꯣꯝꯗꯅ ꯃꯥꯔꯁꯦꯂꯤꯟ ꯅꯟ ꯑꯃꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯑꯥꯏꯔꯤꯟꯕꯨ ꯂꯧꯅꯕꯒꯤꯗꯃꯛ ꯁ꯭ꯀꯨꯜꯗ ꯂꯥꯛꯂꯤ ꯑꯥꯏꯔꯤꯟ ꯃꯃꯥꯒꯤ ꯁꯛꯐꯝ ꯑꯁꯤ ꯎꯕꯗ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯗꯨꯅ ꯂꯩꯊꯣꯛꯂꯒ ꯂꯩꯔꯤ ꯃꯥꯔꯁꯦꯂꯤꯟꯁꯨ ꯑꯉꯛꯄ ꯐꯤꯕꯝ ꯑꯃꯗꯅꯤ ꯃꯥꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯃꯥꯔꯁꯦꯂꯤꯟ ꯃꯆꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯊꯦꯝꯕꯤꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯃꯥꯗꯔꯅ ꯗ꯭ꯔꯦꯁ ꯑꯁꯤ ꯃꯉꯣꯟꯗ ꯐꯖꯩ ꯍꯥꯏꯕꯗꯒꯤ ꯁꯦꯠꯂꯒ ꯂꯥꯛꯂꯤꯕꯅꯤ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯑꯁꯤ ꯃꯥꯔꯁꯦꯂꯤꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯕꯗꯒꯤ ꯃꯥꯗꯔꯅ ꯃꯥꯕꯨ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯊꯝꯗꯨꯅ ꯂꯥꯛꯄꯅꯤ ꯃꯥꯔꯁꯦꯂꯤꯟꯅ ꯃꯥꯗꯔꯒꯁꯨ ꯋꯥꯔꯤ ꯂꯣꯏꯅ ꯁꯥꯟꯅꯔꯦ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯨꯅ ꯌꯨꯝꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯒ ꯂꯩꯔꯤ ꯃꯍꯥꯛꯅ ꯅꯣꯔꯃꯦꯜ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯃ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯅꯥꯁꯨ ꯃꯍꯥꯛꯅ ꯈꯪꯗꯦ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨꯗꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯆꯪꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯁꯨ ꯈꯪꯍꯟꯕ ꯂꯩꯇꯦ ꯁꯥꯒꯔ ꯑꯃꯗꯤ ꯏꯟꯁꯄꯦꯛꯇꯔ ꯁ꯭ꯀꯨꯜ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯗ ꯃꯥꯔꯁꯦꯂꯤꯟꯒ ꯊꯩꯅꯔꯒ ꯆꯠꯈ꯭ꯔꯦ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯑꯥꯏꯔꯤꯟꯕꯨ ꯎꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯛꯏ ꯃꯥꯗꯔ ꯑꯁꯤꯅ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛꯇ ꯃꯃꯥꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯊꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯥꯔꯁꯦꯂꯤꯟꯒꯤ ꯌꯨꯝꯗ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯄꯨꯔꯒ ꯃꯥꯔꯁꯦꯂꯤꯟꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛꯇꯤ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯁꯨ ꯃꯥꯔꯁꯦꯂꯤꯟꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯂꯣꯏꯅ ꯈꯪꯂꯦ ꯃꯈꯣꯏꯅ ꯀꯥꯁꯤꯡ ꯑꯁꯤꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯥꯏꯔꯤꯟ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯕ ꯊꯦꯡꯅꯔꯦ ꯌꯥꯝꯅ ꯊꯨꯅ ꯁꯥꯒꯔꯅ ꯑꯥꯏꯔꯤꯟꯕꯨ ꯄꯨꯊꯣꯔꯛꯇꯨꯅ ꯒꯥꯔꯤ ꯑꯁꯤꯗ ꯐꯝꯂꯒ ꯂꯩꯔꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯃꯅꯨꯡꯗ ꯆꯪꯕ ꯀꯤꯕꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯤ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯅ ꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ ꯂꯣꯠ ꯂꯣꯏꯅ ꯇꯧꯔꯒ ꯆꯪꯉꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯅꯨꯡꯂꯣꯝꯗ ꯆꯪꯂꯛꯄ ꯑꯁꯤꯗ ꯃꯥꯔꯁꯦꯂꯤꯟ ꯑꯁꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯕ ꯊꯦꯡꯅꯔꯦ ꯅꯥꯀꯟꯗꯒꯤꯁꯨ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌా ꯑꯃ ꯇꯥꯍꯜꯂꯒ ꯂꯩꯔꯤ ꯃꯥꯔꯁꯦꯂꯤꯟ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯇꯞꯅ ꯂꯩꯊꯣꯔꯛꯂꯒ ꯑꯀꯤꯕ ꯃꯥꯏꯊꯣꯡ ꯑꯃꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯃꯥꯔꯁꯦꯂꯤꯟꯕꯨ ꯐꯥꯗꯨꯅ ꯄꯨꯔꯒ ꯊꯣꯛꯂꯛꯂꯦ ꯍꯧꯖꯤꯛ ꯑꯁꯤ ꯃꯥꯅ ꯀꯔꯤꯁꯨ ꯇꯧꯕ ꯂꯩꯇ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯍꯟꯕ ꯂꯩꯇꯦ ꯃꯥꯔꯁꯦꯂꯤꯟ ꯒꯥꯔꯤꯗ ꯐꯝꯂꯒ ꯁꯥꯒꯔꯗ ꯑꯀꯤꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯏ ꯃꯅꯨꯡꯗ ꯑꯃꯨꯛ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯂꯦ ꯀꯥ ꯑꯁꯤꯕꯨ ꯆꯪꯗꯨꯅ ꯆꯦꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤ ꯃꯄꯥꯟꯗꯅ ꯃꯈꯣꯏꯕꯨ ꯉꯥꯏꯔꯒ ꯂꯩꯔꯤ ꯑꯗꯨꯒ ꯃꯅꯨꯡꯗꯒꯤ ꯅꯣꯡꯃꯩ ꯀꯌꯥ ꯑꯃ ꯀꯥꯞꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯆꯪꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯅꯣꯡꯃꯩꯅ ꯂꯣꯏꯅ ꯄꯥꯜꯂꯒ ꯁꯤꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯤꯕꯁꯤ ꯃꯥꯔꯁꯦꯂꯤꯟ ꯀꯔꯤꯁꯨ ꯇꯧꯗꯅ ꯒꯥꯔꯤ ꯑꯁꯤꯗ ꯃꯈꯣꯏꯅ ꯐꯥꯕ ꯌꯥꯔꯒ ꯂꯩꯔꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯅꯕꯒꯤꯗꯃꯛ ꯇꯧꯕꯒꯤ ꯃꯑꯣꯡꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯀꯥ ꯑꯁꯤꯗꯁꯨ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠꯁꯥ ꯀꯌా ꯑꯃ ꯀꯛꯇꯨꯅ ꯌꯥꯜꯂꯒ ꯂꯩꯕ ꯊꯦꯡꯅꯔꯦ ꯃꯁꯤ ꯎꯕꯗ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ ꯃꯥꯔꯁꯦꯂꯤꯟ ꯃꯇꯣꯝꯇ ꯑꯣꯏꯔꯝꯗ꯭ꯔꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕꯗ ꯌꯥꯝꯅ ꯊꯨꯅ ꯊꯣꯔꯛꯇꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯌꯣꯝꯁꯤꯜꯂꯛꯇꯨꯅ ꯐꯨ ꯆꯩꯕ ꯍꯧꯔꯛꯏ ꯉꯁꯥꯏ ꯍꯧꯔꯛꯄꯁꯤꯡꯗ ꯃꯥꯔꯁꯦꯂꯤꯟꯅ ꯑꯥꯏꯔꯤꯟꯗ ꯍꯥꯏꯈꯤꯕꯗꯨ ꯈꯨꯟ ꯑꯁꯤꯗ ꯃꯈꯣꯏ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯋꯥꯕ ꯑꯀꯤꯕ ꯀꯌా ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯈꯨꯟ ꯑꯁꯤ ꯏꯁꯣꯔꯒꯤ ꯃꯍꯨꯠꯇ ꯁꯥꯇꯥꯟꯕꯨ ꯄꯨꯖꯥ ꯇꯧꯕ ꯂꯝ ꯑꯃꯅꯤ ꯏꯟꯁꯄꯦꯛꯇꯔ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯗꯞ ꯇꯧꯔꯛꯄ ꯃꯇꯝꯗ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯀꯥꯏꯗꯨꯅ ꯆꯦꯟꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯒꯥꯔꯤꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯔꯁꯦꯂꯤꯟ ꯑꯁꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯏꯟꯁꯄꯦꯛꯇꯔ ꯊꯨꯅ ꯁ꯭ꯇꯦꯁꯟ ꯌꯧꯁꯤꯜꯂꯛꯇꯨꯅ ꯑꯍꯦꯟꯕ ꯄꯨꯂꯤꯁ ꯊꯥꯔꯛꯅꯕ ꯈꯪꯍꯜꯂꯨ ꯍꯥꯏꯔꯛꯏ ꯁꯥꯒꯔꯒꯤ ꯃꯄꯥ ꯑꯁꯤꯕꯨ ꯑꯃꯨꯛ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯊꯣꯛꯂꯦ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯗꯨ ꯑꯣꯟꯅꯔꯦ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯃꯥꯔꯁꯦꯂꯤꯟ ꯃꯇꯣꯝꯇꯅ ꯄꯨꯝꯅꯃꯛ ꯇꯧꯕ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯁꯨ ꯊꯧꯔꯥꯡ ꯑꯁꯤꯗ ꯆꯦꯟꯅꯔꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯈꯣꯏꯅ ꯁꯤꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯐꯨꯝꯅꯕ ꯇꯧꯊꯣꯛꯄ ꯃꯇꯝꯗ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯕꯣꯗꯤ ꯑꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯂꯩꯕ ꯊꯦꯡꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯕꯣꯗꯤ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯈꯪꯍꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤ ꯑꯥꯏꯔꯤꯟꯒꯤ ꯃꯃꯥꯁꯨ ꯊꯤꯕ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯃꯥꯒꯤ ꯃꯃꯥꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯒꯤ ꯌꯨꯝꯗ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯒꯔ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯇꯨꯝꯕ ꯌꯥꯗꯕꯅ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗꯁꯨ ꯃꯈꯣꯜ ꯀꯌا ꯑꯃ ꯇꯥꯔꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯔꯤ ꯑꯃꯨꯛꯁꯨ ꯈꯪꯗꯨꯅ ꯁꯠ ꯂꯥꯎꯅ ꯍꯧꯒꯠꯂꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯕ ꯍꯧꯔꯛꯂꯦ ꯃꯄꯥꯟꯗꯒꯤ ꯍꯨꯏꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯀꯟꯅ ꯇꯥꯔꯛꯄꯗꯒꯤ ꯊꯣꯔꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯍꯨꯏ ꯑꯗꯨ ꯂꯩꯇꯕ ꯊꯦꯡꯅꯔꯦ ꯃꯄꯥꯟꯗ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯍꯨꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯕꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯅꯥꯀꯣꯡ ꯑꯁꯤꯗ ꯄꯨꯡꯒꯨꯝ ꯑꯃ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯂꯦ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯗꯕꯅ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯁꯤꯗ ꯃꯀꯣꯛ ꯑꯁꯤꯕు ꯄꯪꯁꯨꯗ ꯁꯨꯖꯤꯜꯂꯤ ꯑꯗꯨꯒ ꯀꯣꯛ ꯆꯥꯛꯄ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯀꯥ ꯑꯁꯤꯒꯤ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃꯁꯨ ป้ꯥꯏꯗꯨꯅ ꯆꯥꯏꯊꯣꯛꯂꯤ ꯊꯋꯥꯏ ꯑꯃꯅ ꯃꯥꯕꯨ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯜ ꯑꯗꯨ ꯑꯁꯨꯝ ꯇꯥꯗꯨꯅ ꯂꯩꯕꯅ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯈꯨꯠꯂꯥꯏ ꯑꯃ ป้ꯥꯏꯗꯨꯅ ꯅꯥꯀꯣꯡ ꯃꯅꯨꯡꯗ ꯆꯛ ꯑꯃꯨꯛ ꯊꯤꯟꯖꯤꯜꯂꯤ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯥꯎꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯀꯔꯤꯁꯨ ꯇꯥꯗꯅ ꯑꯁꯨꯝꯃꯛ ꯋꯥꯟꯊꯈ꯭ꯔꯦ ꯃꯈꯣꯜ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯥꯒꯔ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯐꯥꯗꯔ ꯑꯗꯨꯅ ꯁꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯉꯛꯇꯅꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯣꯠꯇꯨꯅ ꯃꯅꯨꯡꯗ ꯂꯩꯔꯤ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯅ ꯁꯥꯒꯔ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ
Sagarna ai amadi babana station da lakiba numida du marchari manung da namba father gi photo adu ai ni yankibani aduri yawi ba symbol adumak mulli gi khutta su ai na thabo khi adu khakta nate Alisa gi yumna su tawri ba singa si father aduna sikhraba matung da gini aduna karigum kharadi father na lotuna soidana thamlangani masidagi makhoi ani changduna father adu gi kada karigum khara thiba horai Sagarna lerika amagi manungda doctor kaya amagi naminaba photo ama yawba thengnarami maning asidasu photo asida yawiba doctor sing asigi maming kaya amasu yawri mapanda mu yenglakpada karigum khara mai thaduna leibasi ure masidani ngasai madaraduna karigum khara thakibadu matam aduda mana toribasi Sagarna su ukhi sangsilaktuna yengma matamdadi negative photo khara aduga Sagarna hujik thengnangkiba photo gi maningda thariba maming sing aduga chap manaba chak polo heudaba khara thengnare sin asigi matungda ahal lamagi malakta amuk lagli ahal asina kari lamdagi nakhoi lagli bano Sagarna Astinapuram haina palakpa matamda ahal asina ngaglapna khunadugi maramda kari khangbuno nokhoina pamni base Sagarna asomna Astinapuram gi maramda khangba leiragadi loinamak haibiu hawjik thokliba sing asi losinaba honabada mateng tawbiu ahal asina ahanbada khun asigi hayu haiba karisu yade inspector sina photo adu puthuraklaga photo asi khangbra father jebiar su hawjik lekhidre mother silasu ahal asi doctor amani masu matamaduda postmortem tawbada hingawba misak amani magi mamingna Daniel kawi Sagarna ai amadi ai gi marup mulli Astinapuramda kanasu tanglam matawdana chatkhibani aikhoina mafam madu yausilakpa matamdadi karigumba khara ukhi aidi mafam madudagi asumak thorakle adubu ai gi marupti asumak mangkhre mahaki mapa amadi mamasu masa mathanda sijakre adugi numinini matung damuk aigi marubadusu asumang laikidre inspector sina mahakna haiba singa sidi chumnagi wafam kharadani wari kaya ama leiri siramli bimyo singa du karigumba connection kharadi soidana leramgani sirama singa sisu yamna natural loina ritual gi maramda siram mangaktani mayam asida kaman oribasi makhoi gi body aduda symbol yektuna leiba thengnai aduga ahal asigi kadagi symbol singa dubu yawba che khara amasu makhoina thengnare masidagi ahal asina wari khara liduna aikhoida uhalagli 1950 ki matamda Astinapuram hariba khunnasi aikhoini sorbu khurumjabagumna makhoi mayamna kakiraki haiba satan ama puja tawi makhoi gi thabak thawamda yaifa thawni gi damak jiba kaya amabu bali tawbani ngasi phawbda asumak tawraga lagli sahi tara khudingi miyoy amamam bali asumak tawbani khunnadubu yaifa nabgi damak khunnasida Victoria kaubi nupi ama sulei mana pari basina magi macha nupi Marceline mahakasi khun miyam pumna satan gi puja tawrobasu satan mu thajadabana Christianity chatpa misakamani mamangda su haikibadu mahak satanda karisu thajaba leite haiduna aduga magi nupa Abraham kaubasi hawjikti yamna kanna naduna lengba karisu ngamdana asumuk leibani haibadi paralyze tawbagi mawng amada magi nupa si hana missionary amani missionary haibadi religion amabu promote tawba miyoi singbu khangnai makhoi gi family asi khagni khun asida religion manadribasi makhoi ani isorbu yamna thajarami masidagi Marceline angang unaba family amada laktuna angang adu masa inung nungaitana laire haiba khangmadagi isorna chanbisaru haina wafam kaya ama phongdokli nakandagi magi mataw asida magi nupa sina Victoria da kausilai haibadi religion manadabanina asawbadu phudokpani asumna magi nupa si satana sigi manakta laktuna marai asibu kaktuna mathakta yengkhalaga akiba maithong amada amuk laktuna masa mathanta khunna sigi amadi masagi damakta sacrifice tawjarami mahaki nupi asisu paw asi phangmadagi mafam asida laktuna pena kaplaga leiri mahaki maming asi Nancy kawi nupa amana nangi angangi damak khunna sigi damak mahakna satkhibani aikoi punamaki tungda yaifaba amadi soidan oiragani haiduna Nancy bu themjinbiri asumna matam khara haukraba matungda nongmadi Victoria magi nupa asi khanghaudana laikhidre adubu Victoria di magi nupa asi hawjiksu siba karisu leite gyan tadana leiribani khanduna seba kaya ama tawbiri amuksu khunna sigi laitin gi maramda khangbi ahal nupi ama kauduna yenghalli aduga yenglakpa matamda mahaki nupa si leitre haiba khangmangamle ahal asina leitre haiduna Victoria ri ingit piri ahal asira onsilaga ngang bahurei hawjik waida sor holaga leramani karamna sigadoribano nangna hajiliba natra asumna ngangduna yamna thuna chatkhina bahirei mahaki mawng mataw asida ahal nupi asidi angakpa ma phawri amuksu mapana thoroktuna leiriba mayam asida mateng tawbina ma kaya ama hairi adubu madi Christianity ama oibana kanana su lau haiba mateng tawbiu haiba amata yadre mahak upai leitabana lau khongduna kappa horai mahaki nupabu yamna nungsijabana sire haibasi masana yajaba leite yumda amuk yamna thuna laktuna magi nupada munna yenglaga Nancy da hairai ngasidagi ai amuk hanna isorda thajab leitre
ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯑꯁꯨꯝꯅ ꯅꯦꯟꯁꯤ ꯑꯃꯗꯤ ꯚꯤꯛꯇꯣꯔꯤꯌꯥ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯁꯨ ꯑꯀꯤꯕ ꯁꯥꯅꯤꯜ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯔꯤ ꯃꯥꯅ ꯄꯨꯔꯒ ꯂꯥꯛꯂꯤꯕꯁꯤ ꯁꯥꯇꯥꯟꯒꯤ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯂꯩꯐꯝꯗꯅꯤ ꯏꯁꯣꯔꯕꯨ ꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯊꯥꯖꯅ ꯅꯤꯡꯂꯒ ꯂꯥꯛꯂꯒꯁꯨ ꯏꯁꯣꯔꯅ ꯃꯥꯕꯨ ꯍꯤꯡꯒꯠꯍꯟꯕ ꯀꯔꯤꯁꯨ ꯉꯝꯗꯦ ꯑꯗꯨꯅ ꯁꯥꯇꯥꯟꯅ ꯍꯤꯡꯒꯠꯍꯟꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯊꯥꯖꯕꯅꯤ ꯚꯤꯛꯇꯣꯔꯤꯌꯥ ꯃꯐꯝ ꯑꯃꯕꯨ ꯌꯥꯝꯅ ꯊꯨꯅ ꯇꯧꯊꯣꯛꯄ ꯍꯧꯔꯛꯏ ꯅꯦꯟꯁꯤꯗꯤ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯦ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯅꯪ ꯅꯁꯥꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯅꯁꯥ ꯑꯁꯤꯒꯤꯗꯃꯛ ꯈꯜꯂꯨ ꯁꯤꯈ꯭ꯔꯕ ꯃꯍꯥꯛꯇꯤ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯕ ꯀꯔꯤꯁꯨ ꯑꯣꯏꯊꯣꯛꯂꯣꯏ ꯍꯤꯡꯅ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯀꯔꯤꯁꯨ ꯑꯐꯕ ꯂꯝꯕꯤ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯚꯤꯛꯇꯣꯔꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯄꯥꯝꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯍꯤꯡꯃꯤꯟꯅꯔꯤꯕꯅꯤ ꯔꯤꯂꯤꯖꯟ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯅ ꯃꯤꯑꯣꯏꯕꯕꯨ ꯁꯔꯨꯛ ꯀꯌꯥ ꯊꯣꯛꯅ ꯈꯥꯏꯗꯣꯛꯍꯟꯕꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯁꯦꯝꯂꯛꯄꯅꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯏꯁꯣꯔꯅ ꯂꯣꯏꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅꯗꯤ ꯈꯟꯈꯤ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯍꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯇꯧꯕꯤꯗ꯭ꯔꯤꯕ ꯑꯩꯅ ꯆꯍꯤ 13 ꯃꯇꯝꯗꯒꯤ ꯏꯁꯣꯔꯕꯨ ꯊꯥꯖꯗꯨꯅ ꯑꯁꯨꯃꯛ ꯂꯥꯛꯈꯤꯕꯅꯤ ꯑꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯆꯨꯝꯕ ꯊꯥꯖꯕ ꯌꯥꯕ ꯑꯃ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯊꯋꯥꯏꯕꯨ ꯂꯧꯁꯤꯜꯂꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯏꯁꯣꯔ ꯃꯍꯥꯛꯅꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯕ ꯉꯝꯒꯗꯕꯁꯤ ꯁꯥꯇꯥꯟ ꯈꯛꯇꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯤ ꯑꯁꯤꯕ ꯑꯃꯒꯤ ꯃꯊꯛꯇ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯕ ꯊꯦꯡꯅꯔꯦ ꯃꯁꯤ ꯎꯕꯗ ꯅꯦꯟꯁꯤꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ ꯚꯤꯛꯇꯣꯔꯤꯌꯥꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯐꯪꯕꯗ ꯑꯀꯤꯕ ꯃꯥꯏꯊꯣꯡ ꯑꯃꯗ ꯅꯣꯛꯇꯨꯅ ꯑꯀꯤꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯇꯥꯟꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯛꯏ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯔꯅꯥꯟꯗꯦꯁ ꯃꯁꯥꯅ ꯁꯤꯖꯔꯕ ꯃꯇꯨꯡꯗ ꯑꯥꯔꯃꯤꯂꯤꯌꯁꯅ ꯍꯤꯡꯒꯠꯍꯟꯅꯕ ꯄꯤꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯅꯤ ꯐꯤꯂꯝ ꯑꯁꯤꯗꯗꯤ ꯐꯔꯅꯥꯟꯗꯦꯁ ꯑꯗꯨ ꯍꯤꯡꯒꯠꯍꯟꯕꯒꯤ ꯁꯛꯇꯝꯗꯤ ꯎꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ ꯃꯁꯤꯗꯒꯤ ꯚꯤꯛꯇꯣꯔꯤꯌꯥ ꯑꯕ꯭ꯔꯥꯍꯤꯝꯕꯨ ꯃꯃꯥꯡꯗ ꯊꯝꯂꯒ ꯃꯥꯅ ꯐꯝꯗꯨꯅ ꯃꯔꯩ ꯑꯁꯤꯕꯨ ꯀꯛꯊꯠꯂꯒ ꯂꯩꯔꯤꯕ ꯆꯐꯨ ꯑꯃꯗ ꯏꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯇꯥꯍꯜꯂꯤ ꯑꯗꯨꯒ ꯃꯊꯛꯇ ꯑꯣꯟꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯃꯤꯠ ꯑꯁꯤ ꯉꯧꯔꯛꯇꯨꯅ ꯑꯀꯤꯕ ꯁꯛꯂꯣꯟ ꯑꯃꯗ ꯂꯥꯛꯄ ꯍꯧꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯨ ꯁꯥꯇꯥꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯤꯕꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯈꯨꯟ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯂꯥꯛꯇꯨꯅ ꯚꯤꯛꯇꯣꯔꯤꯌꯥꯕꯨ ꯃꯀꯣꯛꯇ ꯆꯩꯇꯨꯞ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯏ ꯚꯤꯛꯇꯣꯔꯤꯌꯥ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯈꯥꯗ ꯇꯥꯏ ꯑꯗꯨꯒ ꯊꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯌꯥꯝ ꯑꯁꯤꯒ ꯑꯀꯤꯕ ꯂꯩꯇꯅ ꯐꯨꯅꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯑꯁꯤ ꯌꯥꯝꯈꯤꯕꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯐꯨꯗꯨꯅ ꯍꯥꯠꯈꯤ ꯅꯥꯀꯟ ꯑꯃꯗ ꯅꯦꯟꯁꯤ ꯃꯥꯔꯁꯤꯂꯤꯟꯕꯨ ꯄꯨꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤ ꯄ꯭ꯔꯦꯖꯦꯟꯗ ꯂꯥꯛꯇꯨꯅ ꯑꯍꯜ ꯑꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯁꯥꯇꯥꯟꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯂꯥꯠꯈꯤꯕꯗꯨꯅ ꯈꯨꯟꯖꯥ ꯄꯨꯝꯕ ꯑꯗꯨꯕꯨ ꯁꯥꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯕ ꯍꯧꯅꯔꯦ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯀꯌꯥꯁꯨ ꯐꯪꯖꯤꯜꯂꯛꯇ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯐꯔꯅꯥꯟꯗꯣ ꯀꯧꯕ ꯃꯤꯁꯛ ꯑꯃꯅ ꯍꯥꯏꯈꯤ ꯁꯥꯇꯥꯟꯗ ꯃꯤꯑꯣꯏꯕꯒꯤ ꯕꯥꯂꯤ ꯇꯧꯗꯨꯅ ꯀꯠꯂꯕꯗꯤ ꯍꯥꯟꯅꯒꯨꯝꯅ ꯈꯨꯟ ꯑꯁꯤꯒꯤ ꯁꯥꯟꯇꯤ ꯐꯪꯒꯅꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯥꯔꯁꯤꯂꯤꯟꯁꯨ ꯌꯥꯎꯔꯒ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯃꯇꯝ ꯀꯨꯏꯅ ꯈꯨꯟ ꯑꯁꯤ ꯑꯋꯥ ꯑꯅꯥ ꯇꯥꯗꯨꯅ ꯂꯩꯔꯛꯂꯕ ꯃꯇꯨꯡꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯈꯨꯟ ꯑꯁꯤꯒꯤ ꯑꯉꯥꯡ ꯑꯃ ꯁꯥꯇꯥꯟꯗ ꯀꯠꯅꯕ ꯈꯪꯍꯜꯂꯤ ꯃꯃꯥ ꯑꯁꯤꯅꯗꯤ ꯃꯆꯥ ꯑꯁꯤꯕꯨ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯨꯜꯂꯒ ꯁꯥꯇꯥꯟꯅ ꯕꯥꯂꯤ ꯇꯧꯔꯒ ꯀꯠꯂꯤ ꯚꯤꯛꯇꯣꯔꯤꯌꯥꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯤꯡꯍꯟꯅꯕꯒꯤꯗꯃꯛ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯃꯥꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗꯕꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯥꯔꯁꯤꯂꯤꯟꯕꯨ ꯁꯤꯖꯤꯟꯅꯔꯒ ꯃꯈꯥ ꯇꯥꯅ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯍꯜꯂꯛꯂꯤ ꯃꯥꯔꯁꯤꯂꯤꯟ ꯃꯃꯥ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯃꯥꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯨꯡꯒꯤ ꯀꯥꯗ ꯂꯩꯔꯤꯕꯁꯤ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯊꯋꯥꯏꯅꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯔꯁꯤꯂꯤꯟꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯧꯍꯟꯗꯨꯅ ꯂꯥꯛꯄꯅꯤ ꯃꯁꯤ ꯑꯣꯏꯕꯅꯅꯤ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯃꯔꯝ ꯈꯨꯗꯤꯡꯃꯛ ꯆꯔꯆꯇ ꯂꯣꯏꯅ ꯈꯪꯕꯅ ꯃꯥꯔꯁꯤꯂꯤꯟꯕꯨ ꯆꯔꯆꯇ ꯂꯥꯛꯄ ꯃꯇꯝꯗ ꯑꯊꯤꯡꯕ ꯊꯝꯈꯤꯕꯗꯨ ꯃꯥꯔꯁꯤꯂꯤꯟꯅ ꯃꯍꯥꯛꯀꯤ ꯁꯥꯇꯥꯟꯅ ꯑꯣꯜꯂꯛꯄꯒꯨꯝꯕꯅꯤ ꯍꯥꯏꯈꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯚꯤꯛꯇꯣꯔꯤꯌꯥ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯐꯤꯂꯝ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯃꯥꯔꯁꯤꯂꯤꯟꯒꯤ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯑꯂꯤꯁꯥ ꯑꯁꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯁꯣꯝꯗꯅ ꯃꯤꯁꯤꯡ ꯑꯣꯏꯈꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯥꯔꯁꯤꯂꯤꯟꯅ ꯂꯣꯏꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯔꯤꯆꯨꯑꯦꯜꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯑꯣꯏꯖꯕ ꯈꯔꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯕꯅꯤ ꯑꯁꯨꯝꯅ ꯆꯠꯊꯔꯒ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯁꯤꯈꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥꯗ ꯅꯠꯇꯅ ꯅꯈꯣꯏꯒꯤ ꯅꯆꯥꯗꯁꯨ ꯊꯣꯛꯂꯣꯏ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯁꯣꯝꯗ ꯑꯃꯨꯛ ꯁꯥꯇꯥꯟ ꯑꯗꯨꯒꯤꯗꯃꯛ ꯆꯍꯤ 10 ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏꯕ ꯑꯁꯨꯃꯛ ꯕꯥꯂꯤ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯊꯥꯖꯕꯅꯤ ꯈꯨꯟ ꯑꯁꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕꯁꯤ ꯐꯥꯗꯔ ꯖꯦꯕꯤꯌꯔ ꯑꯃꯗꯤ ꯃꯥꯗꯔ ꯁꯤꯂꯥꯅ ꯂꯣꯏꯅꯃꯛ ꯈꯪꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟ ꯑꯁꯤꯗ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯁꯤꯗ ꯆꯪꯁꯤꯟꯗꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯍꯜꯂꯛꯈꯤꯕꯅꯤ ꯃꯥꯔꯁꯤꯂꯤꯟꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯅ ꯃꯥꯁꯨ ꯊꯕꯛꯁꯤꯡ ꯑꯁꯤ ꯐꯠꯇꯦ ꯈꯪꯂꯁꯨ ꯃꯃꯥ ꯚꯤꯛꯇꯣꯔꯤꯌꯥꯅ ꯌꯥꯗꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯑꯁꯨꯃꯛ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡ ꯑꯁꯤ ꯑꯐꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯅꯕꯒꯤꯗꯃꯛ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯅꯤ ꯑꯁꯣꯝꯗ ꯑꯃꯨꯛ ꯁꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯝꯕ ꯃꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯃꯥꯔꯁꯤꯂꯤꯟꯅ ꯃꯁꯥꯒꯤ ꯑꯣꯏꯖꯅꯕꯒꯤꯗꯃꯛ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯂꯦ ꯈꯨꯡꯒꯪ ꯃꯤꯌꯥꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯊꯤꯕꯗꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯔꯒ ꯂꯥꯛꯂꯤ
ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯄꯨꯔꯒ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯊꯥꯖꯕꯅꯤ ꯑꯁꯣꯝꯗ ꯑꯃꯨꯛ ꯁꯥꯒꯔꯅ ꯃꯁꯤꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯑꯍꯜ ꯑꯁꯤꯅ ꯑꯩꯅ ꯇꯥꯕꯗ ꯁꯥꯇꯥꯟ ꯃꯁꯥꯃꯛꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯏꯈꯤꯕꯅꯤ ꯃꯦꯒꯂꯦꯁꯤꯌꯁ ꯃꯦꯒꯅꯁ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯍꯧꯍꯜꯂꯛꯄꯁꯨ ꯃꯥꯅꯅꯤ ꯑꯔꯣꯏꯕꯁꯨ ꯃꯁꯤꯅ ꯑꯣꯏꯒꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯊꯤꯗꯨꯅ ꯃꯩ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯣꯏꯅ ꯂꯦꯞꯍꯟꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯈꯨꯟ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯜꯂꯒ ꯉꯁꯤ ꯐꯥꯎꯕ ꯊꯝꯂꯤꯕꯅꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯪꯗꯦ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯅ ꯑꯍꯧꯕ ꯑꯃ ꯂꯩꯔꯕꯗꯤ ꯑꯔꯣꯏꯕꯁꯨ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯑꯁꯨꯝꯅ ꯐꯖꯔꯕ ꯃꯨꯚꯤ ꯑꯁꯤ ꯁꯦꯀꯦꯟ ꯄꯥꯔꯠ ꯂꯥꯛꯀꯅꯤ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯂꯥꯁꯀꯤ ꯁꯤꯟ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯒ꯭ꯂꯤꯝꯁ ꯈꯔꯁꯨ ꯎꯍꯜꯂꯛꯂꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁꯦꯀꯦꯟ ꯄꯥꯔꯠꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯅꯤ ꯄꯥꯔꯠ ꯑꯁꯤꯗ ꯆꯤꯊꯍꯧꯕ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯁꯦꯀꯦꯟ ꯄꯥꯔꯠꯇ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯁꯦꯀꯦꯟ ꯄꯥꯔꯠ ꯑꯃꯨꯛ ꯂꯥꯛꯂꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ ꯑꯅꯧꯕ ꯆꯪꯕꯤꯔꯛꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇꯪ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯐꯪꯖꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ